lakle Inspector TAYAI ꯑꯍꯥꯟꯕꯃꯛꯇꯗ ꯏꯟꯁꯄꯦꯛꯇꯔ ꯇꯦꯌꯥꯏ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯁꯣꯂꯣ ꯗ꯭ꯔꯃꯥ ꯏꯟꯁꯄꯦꯛꯇꯔ ꯇꯦꯌꯥꯏ 1939 ꯁꯨꯕ ꯇꯥꯡꯀꯛ ꯆꯠꯊꯖꯔꯤꯕ ꯄꯣꯂꯣꯏꯗ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛ ꯑꯁꯤꯒꯤꯅ 192 ꯁꯨꯕ ꯁꯔꯨꯛ ꯁꯟꯗꯣꯛꯆꯔꯤꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯗ ꯊꯣꯛꯄ ꯋꯥꯔꯤꯁꯤꯡꯗꯒꯤ ꯁꯦꯝꯗꯣꯛꯆꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤꯁꯤꯡꯗꯒꯤ ꯁꯦꯝꯖꯕ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯊꯧꯒꯜꯂꯣꯟ ꯆꯠꯅꯔꯣꯟ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯌꯥꯎꯔꯕ ꯑꯗꯨꯒꯨꯝꯂꯕ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯔꯕ ꯀ꯭ꯔꯥꯏꯝꯒꯤ ꯁꯦꯔꯤꯁ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯆꯕꯅꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯑꯗꯣꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜ ꯎꯅꯈꯤꯔꯝꯃꯤ ꯅꯥꯎꯕ ꯑꯃꯗꯤ ꯑꯃꯔ ꯃꯈꯣꯏ ꯎꯅꯅꯕ ꯅ꯭ꯌꯨ ꯌꯔꯒꯤ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛ ꯈꯥꯏꯅꯔꯝꯃꯤ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯙ꯭ꯔꯨꯕ ꯑꯃꯗꯤ ꯏꯇꯣꯁꯨ ꯅꯨꯡꯁꯤ ꯑꯃꯗꯤ ꯏꯆꯟꯇꯣꯝꯕꯤ ꯎꯅꯕ ꯂꯥꯛꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ IGPꯒꯤ ꯄ꯭ꯂꯥꯟ ꯃꯇꯨꯡ ꯏꯟꯅ ꯁꯛꯈꯪꯗꯕꯁꯤꯡ ꯈꯔꯅ ꯂꯝꯕꯤꯗ ꯙ꯭ꯔꯨꯕ ꯑꯃꯗꯤ ꯏꯇꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ ꯑꯁꯨꯝꯅ ꯙ꯭ꯔꯨꯕ ꯏꯇꯣ ꯂꯥꯛꯄ ꯃꯇꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯒ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯔꯝꯃꯤ ꯅꯈꯣꯏ ꯌꯥꯗ꯭ꯔꯦꯅꯦ ꯑꯗꯨꯔꯗꯤ ꯅꯣꯡꯃꯩꯁꯤ ꯃꯨꯜꯂꯦꯔꯒ ꯐꯨꯅꯈ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯅ ꯍꯥꯏꯗꯣꯏꯅꯤ 사무부문에는 제가 이거 지금 많이 동들어 너무 이렇게 많이 갑자기 싶어 막 콩들어 먹고 잠깐 들어오는 폰을 이거 여보 지금 많이 동들 여보 아마지 내 낙하는 내 많이 동들 아마지 사무부문에 장사라 아직 파가 장사라 그만 동들어 여보 지금 많이 동들이 야로시리 너무 이제 깜짝이야 깜짝아 엄마 콩을 먹고 냈다 깜짝아 헤이 괜찮아 헤이 레그로 할까 나 그때 바리 먹고 라이도 타라 아들가 막바나시 그이수 간다 보아니다 너희는 떠오리 타먹도 아리엄다 짜이짜 도크도 보아니 어이 까클로 가리다 까클로 마시는 나 거기 과이디기 바보이네 어두네 트라바디 어이 너무 이제 강그라사 까클로 야모 너무 시험을 가볍게 떨어져 봐 그만 동들을 떨어져 봐 아두디 우파이 레이트리네 너희 너무 빠이그람니 너희 감미나 파리 아두디 까름 가리 똥 하리면 너희 뭐 하이 가글로 찌가글로 이 덕신도 제 도리지 뭐 궁지 뭐 그치럽게는 분처럼 제 지파이스 아이 그리고 뭐 그타락라바디 너코이 아파 보이러 너코이 아파 보이러 가글로 가이드 가글로 빨리 트레이닝 떠오르시 야뭐 너무 좋아요 시부 nga 시부 nga 사이조 이전 또 미고 이거 와리 사나보다 아로이 뭐 이거 야니 야봉도 좋아이금 또 이까리노 강대 떠 게임 칼루는데 시디 뭐는 뿌닝 모fam데 부신 한때기 난가 이거 뉴욕 바이바이기 꼬이버 쳇퍼 펑디에도 어디디 쳇퍼 펑타레들 시나니 너희 바이 ꯆꯠ ꯀꯩꯅꯣ ꯈꯣꯠꯀꯅꯣꯅ ꯍꯥꯏꯕꯗꯣ ꯁꯤꯅꯅꯦꯕ ꯑꯩꯈꯣꯏꯁꯤꯕꯨ ꯆꯠꯂꯦꯁꯤꯕꯨ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣꯕ ꯁꯤꯕꯨ ꯅꯍꯥꯟꯒꯩ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯆꯠꯇ꯭ꯔꯒ ꯉꯁꯤꯈꯛ ꯆꯠꯂꯨꯕꯗ ꯂꯝꯕꯤꯗ lummaga ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯍꯩ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯁꯠ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯑꯗꯨꯝ ꯀꯥꯖꯒꯦꯗ ꯍꯥꯏꯐꯦꯠꯇꯤ ꯀꯥꯎꯈꯤꯕ ꯊꯤꯟꯈꯤꯕ ꯇꯧꯕꯗꯤ ꯅꯃꯥꯏ ꯅꯨꯃꯤꯠꯇꯨꯗꯤ ꯍꯅꯨꯃꯥꯟ ꯁꯥꯗꯅ ꯐꯅꯌꯥꯝꯕꯨ ꯄꯣꯝꯅꯔꯦꯅ ꯇꯧꯔꯤꯗꯣ ꯌꯦꯡꯕꯗꯕꯨ ꯐꯅ ꯐꯖꯔꯤ ꯑꯗꯨꯕꯨ ꯊꯧꯔꯤꯒꯥꯏꯁꯤ ꯌꯥꯝ ꯀꯟꯅꯗꯤ ꯄꯨꯜꯂꯨꯀꯣ ꯀꯔꯤꯒꯨꯝꯕ ꯍꯣꯔꯦꯟ ꯅꯥꯟꯊꯣꯔꯛ ꯇꯥꯔꯕꯗꯤ ꯑꯩ ꯐꯠꯇꯦꯗꯤ ꯍꯥꯏꯅꯨꯍꯦ ꯑꯩꯗꯤ ꯂꯦꯝꯅꯗꯤ ꯑꯝꯇ ꯊꯥꯔꯣꯏꯕ ꯑꯩ ꯀꯥꯈꯠꯂꯣ ꯁꯠ ꯀꯥꯈꯠꯂꯣ 이 덕진도 분어봐 덕시 헤이 너네 가리 털어 좀 에이 까클로 하이네 아두부디 둠 까비게다 아두다 호렌 루범디 레코 가리군바 이는 시데기 까레가네 노이는 감메가디 칸노 나코토 쿨라야 마니 파이브두 너코에 파리 가리군바 너코야 마니 당외라 맙데이 낙트 낙실렘랍디 아둠 스와이드 폴랍 로션 야람 야뭐 걔는 또 있어 막나 막는 거 있다 우리 야뭐 걔는 또 있어 좀 떠오르도 가리하고 떠오르죠 아이스 좀 라이브 해 가리 간다보다 고마이 누가이 도림니네 필름 대신에 아니는 밤이지나 마팜치도 모이 탈라가 코이네 포르 타깁도 나티야 파람 너희는 보닝 마팜도 포르세 가이다 우리 하림노세 어이 와도 저거 나무기 마탐나티 아이가 나노 컴브라 아이가 나노 컴브라 마사나 마사보 아이가 나노 칸가브라 항가바 미도 까남 칸드럼니지 까오런 에이 낭아이 칸데
ꯑꯩ ꯉꯁꯥꯏ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯗ꯭ꯔ ꯃꯥꯜꯂꯦ ꯌꯥꯝꯕꯨ ꯀꯩꯅꯣ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯍꯪꯖꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯥ ꯀꯅꯥꯅꯣ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯅꯠꯇꯦ ꯑꯁꯤꯕꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯥꯎꯗꯕ ꯃꯤꯁꯤꯅ ꯌꯥꯝꯅ ꯐꯥꯎꯕ ꯁꯥꯏꯗꯅ ꯀꯔꯤꯝꯇ ꯑꯣꯏꯗꯕ ꯃꯤꯗꯨꯅ ꯍꯦꯛꯇ ꯀꯔꯤꯅꯣ ꯑꯣꯏꯕ ꯌꯥꯝ ꯁꯥꯏꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯦꯅꯦꯜ ꯑꯃꯅꯤꯗꯒ ꯋꯥ ꯄꯦꯄꯥ ꯈꯔ ꯉꯥꯡꯉ ꯃꯣꯏꯅ ꯁꯦꯝꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤꯗ ꯃꯤꯅ ꯈꯔ ꯂꯥꯏꯛ ꯈꯔ ꯐꯪꯉꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯃꯤꯇꯥꯕ ꯕꯆꯟꯅꯤ ꯍꯥꯏꯖꯕ ꯃꯤꯒꯁꯨ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯁꯤꯕꯨ ꯌꯨꯇ꯭ꯌꯨꯕꯀ ꯍꯥꯡꯖꯜꯂꯣ ꯌꯥꯝꯃꯣ ꯅꯠꯇꯦ ꯌꯨꯇ꯭ꯌꯨꯕꯔ ꯔꯥꯕ ꯑꯁꯤꯕꯨ ꯅꯠꯇ꯭ꯔꯒ ꯁꯣꯁꯤꯌꯦꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯀꯔꯤ ꯑꯣꯏꯖꯥꯅꯣꯕ ꯌꯥꯝꯃꯣ ꯑꯁꯤꯕꯨ ꯀꯔꯤꯅꯣꯕ ꯃꯥꯅ ꯑꯣꯏꯔꯤꯁꯦ ꯈꯪꯗꯦꯗ ꯏꯃꯥꯕꯣꯛꯀꯤ ꯎꯖꯜꯂꯛꯆꯗ꯭ꯔꯤꯗ ꯑꯩ ꯅꯈꯣꯏ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯁꯨꯡꯈꯪ ꯈꯪꯗꯦ ꯀꯔꯤꯅꯣ ꯆꯦꯅꯦꯜꯒ ꯍꯥꯡꯕ꯭ꯔꯣ ꯅꯣꯏꯕꯣ ꯅꯨꯄꯥ ꯅꯨꯄꯤ ꯅꯣꯏ ꯄꯨꯜꯂꯒ ꯀꯔꯤꯒ ꯍꯥꯡꯕ꯭ꯔꯥ ꯅꯠꯇꯦ ꯆꯥꯕ ꯊꯛꯄꯩ ꯃꯨꯛꯕꯥꯡꯒ ꯇꯧꯕ꯭ꯔꯣ ꯀꯔꯤ ꯇꯧꯕꯅꯣ ꯅꯠꯇꯦ ꯀꯣꯃꯦꯗꯤꯒꯤ ꯀꯔꯤ ꯁꯤꯔꯤꯁ ꯌꯥꯝ ꯁꯦꯝꯕ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯄꯨꯟꯖꯜꯂ ꯃꯁꯥꯏ ꯇꯦꯂꯦꯟ ꯎꯠꯅꯅꯕ ꯀꯣꯃꯦꯗꯤ ꯁꯤꯔꯤꯁ ꯌꯥꯝ ꯁꯦꯝ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯌꯥꯝ ꯐꯩ ꯃꯈꯣꯏꯗꯤ ꯃꯤ ꯐꯥꯕ ꯈꯣꯠꯄꯗꯤ ꯇꯧꯔꯝꯗꯧ ꯃꯥꯟꯗꯦꯕ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯆꯦꯅꯦꯜ ꯍꯥꯡꯉꯤꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯅꯠꯇꯦ ꯅꯣꯡꯃꯩ ꯃꯆꯥ ꯑꯃꯅꯤ ꯄꯥꯏꯁꯜꯂꯒ ꯃꯤꯉꯣꯟꯗ ꯁꯦꯟ ꯈꯣꯝꯅꯅꯕꯒꯤ ꯆꯦꯅꯦꯜꯒ ꯍꯥꯡꯉꯤꯕ ꯖꯥꯠꯂꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯅꯣꯏꯁꯤ ꯃꯨꯟꯅꯒ ꯌꯦꯡꯉꯨꯔꯕꯗꯤ ꯃꯃꯩ ꯄꯥꯟꯕ꯭ꯔꯥ ꯀꯩꯅꯣꯝꯕꯨ ꯇꯧꯏꯅꯦ ꯃꯁꯤ ꯇꯧꯔꯛꯏꯁꯦ ꯌꯥꯝꯃꯣ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯅꯣꯡꯃꯩꯅꯒ ꯁꯠꯇ꯭ꯔꯒ ꯑꯃꯨꯛ ꯀꯥꯞꯄꯛꯄ ꯇꯥꯔꯦ ꯀꯩꯅꯣ ꯇꯧꯁꯤ ꯈꯔ ꯊꯦꯝꯃꯒ ꯈꯔ ꯊꯥꯒꯠꯂꯒ ꯇꯧꯕꯅ ꯐꯠꯇ꯭ꯔꯒ ꯑꯃꯨꯛ ꯀꯔꯤꯝ ꯇꯧꯔꯁꯨ ꯑꯁ ꯄꯨꯔꯥ ꯑꯔꯣꯏꯕꯗꯤ ꯆꯍꯤ ꯇꯧꯏꯕ ꯅꯪ ꯌꯥꯝ ꯆꯠꯁꯦꯗꯥꯏꯅꯦ ꯅꯍꯥꯟꯒꯩ ꯆꯠꯁꯦ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯅꯠꯇꯦ ꯆꯠꯂꯨꯕꯗꯩ ꯅꯠꯇ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯇꯥꯔꯕꯗꯤ ꯁꯦ ꯇꯁꯦꯡꯅꯗꯤ ꯁꯣꯏ ꯁꯥꯎꯗꯣꯔꯝꯅꯦꯕ ꯑꯩꯅ ꯆꯠꯀꯅꯨ ꯊꯣꯛꯀꯅꯨ ꯍꯥꯏꯔꯦ ꯅꯣꯏ ꯆꯠꯂꯤꯕꯅꯦꯅ ꯁꯥꯎꯔꯣꯏꯗꯣꯔꯕꯁꯦ ꯑꯁ ꯅꯣꯏ ꯏꯕꯥꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦꯅꯦ ꯌꯨꯝꯗ ꯀꯣꯕꯤ ꯈꯔ ꯊꯥ ꯍꯪꯒꯥꯝꯈꯔ ꯊꯥ ꯉꯥꯅꯨ ꯃꯔꯨꯝꯈꯔ ꯈꯨꯟ ꯀꯣꯏꯂꯔ ꯃꯔꯨꯝ ꯈꯔ ꯄꯪꯂꯩ ꯂꯩꯔꯒ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒ ꯐꯣꯟꯗꯅꯦ ꯅꯣꯐꯦ ꯇꯧꯔꯒ ꯂꯩꯖꯕꯗꯣ ꯅꯨꯡꯉꯥꯏꯖꯈ꯭ꯔꯕ ꯄꯨꯟꯁꯤꯅꯤꯗꯀꯣ ꯆꯍꯤꯗ ꯑꯣꯏꯕ ꯒꯥꯔꯤꯁꯤ ꯇꯧꯔꯤ ꯍꯦ ꯅꯈꯣꯏ ꯁꯨꯝ ꯆꯕꯦꯠ ꯉꯥꯡꯗ꯭ꯔꯦ ꯀꯥꯈꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯀꯥꯔꯣ ꯍꯥꯏꯕ꯭ꯔꯥ ꯀꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯥꯒꯦ ꯀꯥꯗꯧ ꯂꯩꯔꯕꯁꯤꯕꯣ ꯁꯤ ꯀꯥꯒꯦ ꯇꯧꯔꯕꯁꯦ ꯁꯤ ꯀꯥꯔꯝꯗꯥꯏꯒꯤꯅꯤ ꯁꯤ ꯌꯥꯝꯃꯣ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯁꯤꯕꯣ ꯌꯥꯅꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣꯁꯦ ꯍꯣꯏ ꯅꯈꯣꯏ ꯃꯨꯟꯅ ꯈꯪꯉꯨ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯈꯤꯒꯅꯤ ꯏꯇꯥꯎ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯣ ꯆꯠꯅꯕ ꯇꯧꯁꯤ ꯃꯇꯝ ꯃꯥꯡꯍꯜꯂꯒꯨꯝꯁꯤ ꯁꯤꯗꯩꯗꯤ ꯈꯨꯠꯀꯥꯏꯁꯨ ꯍꯟꯗꯅꯒ ꯇꯧꯖꯁꯔꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯁꯤ ꯀꯔꯤꯁꯨ ꯈꯟꯗꯕꯒꯤ ꯇꯥꯏꯞ ꯈꯜꯂꯤ ꯅꯣꯡꯃꯩꯒꯥꯏꯗꯨꯗꯤ ꯀꯥꯞꯄꯤꯔꯛꯑꯅꯨ ꯑꯩ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯊꯧꯔꯣ ꯏꯇꯥꯎ ꯆꯠꯁꯤ ꯃꯤ ꯎꯗ꯭ꯔꯤꯉꯩꯗ ꯏꯇꯥꯎ ꯃꯣꯏ ꯒꯥꯔꯤꯗꯣ ꯊꯧꯔꯣ ꯌꯥꯔꯦ ꯊꯧꯔꯛꯑꯒꯦ ꯁꯤꯗꯒꯤꯗꯤ ꯈꯪꯉꯤꯗꯅ ꯅꯈꯣꯏ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄ ꯇꯥꯕꯅꯤꯗꯅ ꯀꯩꯅꯣ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯁꯤꯅ ꯐꯣꯟꯗꯤ ꯈꯤꯡꯉꯦ ꯑꯗꯨꯒ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦ ꯁꯤꯕꯣ ꯑꯁ ꯄꯥꯏꯗ꯭ꯔꯦꯗ ꯀꯩꯗꯧꯔꯒꯦ ꯀꯅꯥꯗꯅꯣ ꯐꯣꯟ ꯇꯧꯔꯤꯗꯨꯕꯣ ꯇꯥꯏꯇꯣꯒ ꯌꯥꯝꯕꯨꯡꯒꯗ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨ ꯐꯣꯟꯗꯤ ꯑꯗꯨꯝ ꯆꯠꯄ ꯑꯗꯨꯒ ꯐꯣꯟꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯇꯕ ꯀꯔꯤꯒꯤꯅꯣ ꯂꯥꯝꯗ ꯉꯥꯏꯔꯤ ꯆꯠꯈꯤꯕꯗꯨꯗ ꯀꯔꯤ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯅꯤꯡꯉꯤꯅꯣ ꯐꯣꯟꯒ ꯑꯃꯨꯛ ꯇꯧꯁꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯁꯦ ꯉꯁꯤꯁꯦ ꯃꯪꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯝꯕꯣꯝꯁꯨ ꯌꯥꯝꯅ ꯆꯣꯡꯕ ꯑꯗꯩꯗ ꯁꯨꯝ ꯌꯧꯔꯕ꯭ꯔꯥ ꯍꯪꯒꯦꯅ ꯐꯣन ꯇꯧꯕꯅꯦꯕ ꯑꯁ ꯕꯦꯃꯥ ꯌꯧꯖꯔꯝꯒꯅꯤ ꯅꯨꯄꯥꯅꯤ ꯉꯁꯥꯏꯗꯒ ꯀꯩꯅꯣ ꯊꯕꯛ ꯏꯪꯈꯥꯡ ꯉꯥꯛꯇꯪꯒꯁꯨ ꯆꯠꯂꯝꯃꯁꯨ ꯌꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯀꯣꯏꯁꯦꯡꯒ ꯁꯦꯟꯅꯔꯤꯗꯨꯕꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯅꯪꯁꯨ ꯌꯥꯃꯣꯡꯗ ꯐꯣꯟ ꯇꯧꯔꯒ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯆꯠꯇꯦ ꯑꯃꯨꯛꯇ ꯌꯦꯡꯉꯣꯕ ꯑꯁ ꯃꯤ ꯒꯥꯔꯤ ꯊꯧꯔꯝꯒꯅꯤꯕ ꯒꯥꯔꯤ ꯊꯧꯔꯤꯉꯩꯗꯨꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯜꯂꯒ ꯑꯃꯨꯛ ꯒꯥꯔꯤ ꯂꯣꯡꯗꯅ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯒꯦ ꯑꯩꯅ ꯍꯥꯏꯁꯤꯅꯦꯕ ꯑꯃꯨꯛꯇ ꯇꯧ ꯍꯥꯏꯔꯒ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯃꯪꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯁ ꯅꯪꯒꯤ ꯆꯀ꯭ꯔꯤꯁꯤꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯈꯛꯇ ꯂꯥꯛꯏ ꯃꯤꯗꯨꯕꯨ ꯌꯧꯔꯕ꯭ꯔꯥꯅ ꯀꯣꯏꯍꯪꯒ ꯑꯃꯨꯛ ꯍꯪꯗꯅ ꯅꯪꯁꯨꯕ ꯆꯠꯂꯤꯁꯤꯗꯤ ꯆꯠꯂꯦ ꯁꯣꯏꯗꯅ ꯄꯥꯏꯔꯛꯑꯅꯤ ꯑꯩꯅ ꯇꯧꯕꯗꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯅꯤ ꯐꯣꯟꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯕꯅꯦ ꯍꯥꯏꯕ ꯍꯣꯏꯅꯦ ꯀꯩꯒꯤꯅꯣ ꯐꯣꯟꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯣ ꯑꯗꯨꯅꯦꯕ ꯃꯤꯅ ꯉꯁꯥꯏꯅ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯨꯃꯤꯠꯇꯤ ꯇꯥꯁꯜꯂꯛꯑꯦ ꯑꯃꯨꯛꯀ ꯇꯧꯒꯦ ꯐꯣꯟꯁꯦ ꯀꯩꯒꯤꯅꯣ ꯄꯥꯏꯗ꯭ꯔꯤꯁꯤꯕꯣ ꯐꯣꯟꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯑꯁ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯐꯣꯟ ꯉꯁꯥꯏꯗꯒꯤ ꯇꯧꯕꯗ ꯁꯨꯡꯄꯥꯏ ꯄꯥꯏꯗꯕꯅꯦ ꯍꯥꯏꯔꯒ ꯑꯁ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯖꯥꯠꯅꯣ ꯁꯤꯗꯤ ꯈꯨꯗꯣꯡꯊꯤꯕꯒ ꯊꯣꯛꯑꯖꯥꯠꯂꯣ ꯑꯁ ꯑꯗꯨꯒꯤꯗꯤ ꯈꯪꯗꯦꯗ ꯑꯗꯣ
ꯃꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯇꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯍꯧꯅꯔꯒ ꯑꯗꯨꯅꯦ ꯕꯦꯝꯃ ꯑꯩꯅ ꯈꯜꯂꯤꯁꯤ ꯑꯗꯩꯗ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯈꯣꯟꯅ ꯇꯥꯗ꯭ꯔꯤꯖꯥꯠꯂ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯈꯪꯗꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯇꯧꯕꯁꯨ ꯄꯥꯏꯔꯛꯇꯦ ꯍꯣꯏ ꯅꯣꯏꯒꯤ ꯐꯣꯟꯗꯣ ꯄꯪꯈꯣꯡꯗ ꯈꯣꯡꯉꯤꯗꯨ ꯀꯩꯒꯤꯅꯣ ꯑꯃꯨꯛꯁꯨ ꯈꯣꯡꯉꯤꯅꯦ ꯑꯩ ꯀꯗꯥꯏꯅꯤ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯐꯣꯟꯁꯦ ꯐꯣꯟꯁꯦ ꯄꯥꯏꯕ ꯅꯠꯇꯦꯌꯦ ꯁꯨꯝ ꯈꯤꯡꯉꯛꯄꯗꯨꯗ ꯁꯨꯝ ꯀꯅꯥꯅꯣꯅ ꯌꯦꯡꯕꯅꯦ ꯑꯩ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯐꯣꯟꯁꯦ ꯍꯦꯛꯇ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯏꯗꯨꯕꯣ ꯄꯨꯂꯤꯁꯇ ꯇꯥꯛꯀꯦ ꯇꯧꯔꯤꯔꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯇꯥꯛꯀꯦ ꯍꯥꯏꯔꯤꯔꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯃꯤꯅꯤꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯇꯥꯛꯀꯦ ꯁꯤꯅꯤꯅꯦ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯚꯥꯞ ꯇꯥꯕꯗ ꯑꯣꯏꯅ ꯇꯧꯔꯦꯗ ꯁꯨꯝ ꯐꯣꯟꯗꯨ ꯈꯤꯡꯉꯛꯄꯗꯨꯗ ꯀꯅꯥꯅꯣ ꯁꯨꯝ ꯌꯦꯡꯕꯅꯦ ꯑꯩꯈꯣꯏꯁꯨ ꯁꯤꯗꯩꯗ ꯁꯨꯝ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯁꯨꯝ ꯎꯅꯕ ꯑꯣꯏ ꯀꯔꯤꯕꯣꯏ ꯁꯨꯝ ꯆꯠꯆꯔꯨꯕꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏꯗꯨ ꯅꯨꯡꯁꯤꯅꯕ ꯁꯨꯝ ꯑꯗꯨ ꯀꯔꯤꯃꯇ ꯌꯥꯗꯦ ꯐꯣꯟꯗꯨ ꯅꯣꯏꯅ ꯑꯃꯨꯛ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯅꯈꯣꯏ ꯐꯥꯔꯦꯒ ꯍꯥꯏꯔꯨꯔꯗꯤ ꯅꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯝꯕꯤꯗ ꯊꯠꯂꯒ ꯊꯝꯍꯜꯂꯝꯒꯦ ꯍꯥꯏꯔꯣ ꯂꯝꯕꯤꯗ ꯊꯠꯂꯒ ꯑꯁꯥꯏꯗꯒ ꯉꯥꯏꯍꯜꯂꯝꯒꯦ ꯍꯥꯏꯔꯤꯔꯣ ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯈꯪꯉꯕ꯭ꯔꯥ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯃꯇꯝ ꯃꯥꯡꯅ ꯃꯐꯝꯁꯦ ꯄꯨꯔꯒ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯊꯨꯡꯐꯝ ꯁꯣꯏꯗꯅ ꯌꯧꯔꯒꯗꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀꯅꯥꯅꯣ ꯒꯥꯏꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯈꯤꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯚꯒꯋꯥꯟ ꯁꯤꯕꯒꯤ ꯃꯨꯔꯇꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯃꯨꯔꯇꯤꯁꯤ ꯀꯅꯥꯅꯣ ꯍꯪꯉꯗꯤ ꯑꯁ ꯑꯗꯨ ꯀꯃꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯑꯗꯨ ꯄꯥꯎꯈꯨꯝꯗꯨꯕꯣ ꯅꯠꯇꯦ ꯑꯇꯩ ꯂꯥꯏ ꯀꯣꯇꯤ ಕುಂತ್ರಾꯍꯨꯝꯗꯣꯏ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯂꯥꯏꯗ ꯁꯤꯅ ꯕꯤꯁꯅꯨꯅꯤ ꯁꯤꯅ ꯃꯍꯥꯗꯦꯕꯅꯤ ꯁꯤꯅ ꯀꯩꯅꯣꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅꯤ ꯁꯤꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅꯤ ꯁꯤꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯨꯗꯤ ꯅꯠꯇꯦ ꯈꯪꯕꯗ ꯈꯤꯇꯪ ꯂꯨ ꯇꯥꯔꯁꯨ ꯃꯍꯥꯗꯦꯕ ꯈꯪꯗꯕꯗꯤ ꯂꯩꯔꯣꯏꯗ ꯃꯀꯣꯛꯇ ꯂꯤꯟ ꯑꯃ ꯃꯉꯛꯇ ꯌꯦꯠꯂꯅꯤ ꯑꯗꯨꯒ ꯃꯀꯣꯛꯇꯒꯤ ꯏꯁꯤꯡ ꯄꯦꯔꯦ ꯀꯥꯞꯊꯔꯅꯤ ꯌꯦꯡꯕꯗ ꯎꯕꯗ ꯑꯗꯨꯝ ꯃꯍꯥꯗꯦꯕ ꯈꯪꯗꯕꯗꯤ ꯂꯩꯇꯦꯗꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯍꯥꯗꯦꯕꯔꯣ ꯑꯩ ꯃꯍꯥꯗꯦꯕꯔꯣ ꯅꯠꯇꯦꯗ ꯚꯒꯋꯥꯟ ꯃꯍꯥꯗꯦꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯪꯉꯦꯅ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯑꯩ ꯃꯍꯥꯗꯦꯕ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯉꯛꯁꯝꯗ ꯂꯤꯟ ꯌꯦꯠꯇꯦ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯆꯇꯥꯏꯌꯨ ꯑꯩꯒꯤ ꯋꯥꯍꯩꯁꯤ ꯇꯥꯎ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯊꯥꯏꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯍꯣꯔꯦꯟ ꯅꯪ ꯃꯐꯝ ꯌꯧꯔꯒ ꯐꯩꯖꯩ ꯆꯤꯡꯉꯨꯔꯣ ꯐꯩꯖꯩ ꯆꯤꯡꯉꯨꯔꯣ ꯑꯩꯁꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦꯅꯦ ꯑꯁ ꯈꯪꯗ꯭ꯔꯦꯅꯦ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯔ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯔꯅꯗꯤ ꯀꯔꯤꯅꯣ ꯑꯁ ꯌꯥꯝꯅ ꯃꯁꯛꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯄꯪꯍꯪꯗ ꯍꯪꯖꯩ ꯄꯪꯇꯥꯛꯇ ꯇꯥꯛꯆꯅꯤꯡꯕꯒꯨꯝꯕ ꯀꯩꯅꯣ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯆꯦꯅꯦꯜ ꯑꯃꯅꯤ ꯂꯩꯕꯗꯣ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯗꯨꯝ ꯇꯥꯕꯖꯅꯤ ꯍꯥꯏꯕꯗꯣ ꯑꯁ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯇꯧꯏ ꯑꯩꯈꯣꯏꯅ ꯑꯗꯨ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯇꯧꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯤ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯁ ꯑꯗꯨ ꯌꯥꯝ ꯃꯥꯟꯁꯤꯜꯂꯛꯄꯩ ꯋꯥꯅꯤꯗ ꯐꯥꯎꯕꯗꯤ ꯌꯥꯝ ꯐꯥꯎꯕꯤꯔꯝꯕ ꯌꯥꯏ ꯃꯤꯒ ꯌꯥꯝ ꯍꯥꯠꯄꯤꯔꯝꯕꯗꯤ ꯌꯥꯏ ꯅꯠꯇꯦ ꯆꯨꯝꯅ ꯑꯗꯨꯝ ꯍꯤꯡꯁꯤꯕ ꯆꯨꯝꯅ ꯑꯗꯨꯝ ꯂꯩꯁꯤ ꯀꯩꯗꯧꯔꯒꯦ ꯑꯐꯕ ꯋꯥꯈꯜ ꯈꯟꯁꯤ ꯑꯐꯕ ꯊꯕꯛ ꯇꯧꯁꯤ ꯀꯩꯗꯧꯔꯒꯦ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣ ꯑꯐꯕ ꯇꯥꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯩꯅꯣ ꯃꯤ ꯐꯥꯕꯤ ꯄꯨꯟꯕꯤ ꯇꯧꯔꯒ ꯃꯤ ꯍꯥꯠꯄꯤ ꯇꯥꯟꯅꯁꯤ ꯍꯥꯏꯔꯣ ꯅꯠꯇꯦ ꯅꯈꯣꯏ ꯂꯣꯏ ꯐꯥꯎꯔꯒꯦ ꯅꯈꯣꯏ ꯂꯣꯏ ꯑꯣꯏꯍꯧꯔꯒꯦ ꯑꯩꯈꯣꯏ ꯀꯔꯤꯝ ꯑꯣꯏꯔꯅꯨ ꯍꯥꯏꯔꯕ ꯇꯧꯔꯤꯁꯤꯕꯣ ꯈꯔꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯠꯇꯦ ꯀꯔꯤ ꯑꯆꯥꯊꯛꯀ ꯌꯥꯎꯔꯤꯒꯦ ꯑꯩ ꯆꯥꯛꯄꯨ ꯂꯥꯝꯖꯜꯂꯦꯗ ꯇꯧꯔꯤꯁꯦ ꯑꯁ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯌꯥꯔꯗꯤ ꯂꯝꯕꯤꯗ ꯁ꯭ꯋꯥꯏꯗ ꯈꯥꯝꯃ ꯀꯣꯈꯥ ꯕꯣꯔꯥ ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯀꯩꯅꯣ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯅ꯭ꯌꯨ ꯏꯌꯥꯔꯁꯨ ꯁꯦ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤ ꯑꯗꯣ ꯅ꯭ꯌꯨ ꯏꯌꯥꯔꯗꯣ ꯍꯟꯗꯛꯇꯤ ꯏꯃꯥ ꯏꯃꯣꯏꯅꯨꯒ ꯀꯩꯅꯣꯒꯅ ꯁꯨꯝ ꯊꯠꯈꯤꯕꯗꯒꯤ ꯃꯊꯪ ꯇꯧꯕꯗꯤ ꯚꯥꯏ ꯚꯥꯏꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯥꯏꯗꯣꯏꯉꯩꯗ ꯑꯗꯨꯒꯤ ꯐꯪꯁꯟ ꯑꯃꯈꯛ ꯂꯥꯛꯄꯅꯤ ꯅꯣꯏ ꯌꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯅ ꯀꯩꯅꯣ ꯈꯔ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯂꯩꯃꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯍꯦꯛꯇ ꯀꯔꯤꯅꯣ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯖꯜꯂꯒ ꯅꯣꯏ ꯇꯧꯔꯤꯗꯨꯕꯣ ꯍꯥꯠꯄ ꯇꯨꯞꯄꯩ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯟ ꯂꯩꯔꯤꯗꯨꯕꯣ ꯅꯠꯇꯦ ꯀꯔꯤ ꯋꯥꯈꯜꯅꯣꯕ ꯅꯣꯏ ꯈꯜꯂꯤ ꯋꯥꯈꯜꯗꯨꯕꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯋꯥꯗꯨ ꯆꯕꯦꯠ ꯌꯥꯝ ꯉꯥꯡꯉꯨ ꯈꯪꯕ꯭ꯔꯥ ꯅꯊ꯭ꯋꯥꯏꯗꯨ ꯇꯠꯀꯗꯧꯔꯕꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯁꯣꯏꯗꯅ ꯌꯧꯁꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀꯅꯥꯅೋ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯩꯕꯨ ꯀꯔꯤ ꯑꯃꯨꯛꯀ ꯊꯥꯏꯅꯔꯒ ꯃꯍꯥꯗꯦꯕ ꯒꯥꯏꯅ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡꯁꯦ ꯉꯥꯡꯉꯨ ꯑꯩ ꯅꯈꯣꯏꯒ ꯊꯦꯡꯅꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯈꯣꯏꯕꯨ ꯐꯩꯖꯩ ꯆꯤꯡꯉ ꯊꯝꯒꯗꯧꯔꯤꯕ ꯑꯩꯅ ꯇꯥꯕꯗ ꯅꯈꯣꯏ ꯌꯥꯝꯅ ꯐꯥꯎꯏ ꯅꯣꯡꯃꯩ ꯌꯥꯝ ꯃꯣꯜꯂꯤ ꯃꯤꯒ ꯐꯨꯒꯠꯂꯦꯅ ꯑꯗꯨꯒ ꯅꯈꯣꯏ ꯍꯛꯇꯛꯇꯒꯤ ꯀꯅꯥꯅꯣ ꯖꯦꯜꯒꯁꯨ ꯌꯥꯝꯅ ꯆꯪꯈ꯭ꯔ ꯃꯥꯜꯂꯦ ꯑꯁ ꯑꯗꯨꯕꯨꯗꯤ ꯃꯁꯤꯡ ꯈꯪꯗ꯭ꯔꯕꯅꯤ ꯆꯪꯉꯤꯕ ꯑꯩꯈꯣꯏ ꯌꯥꯝꯃꯨꯅꯅꯦ ꯑꯁ ꯇꯞ ꯃꯨꯜꯂꯒ ꯐꯨꯕ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂ ꯄꯥꯛ ꯊꯥꯕꯗ ꯑꯁ ꯑꯃꯨꯛ ꯊꯤꯟꯕꯗ ꯃꯌꯥꯒꯁꯦ 3-5ꯒ ꯇꯦꯛꯄꯖꯥꯠꯅꯤꯅ ꯑꯁ ꯑꯗꯨ ꯈꯪꯗꯗꯣꯏꯅꯦ ꯁꯥꯔꯅꯅꯦ ꯑꯩꯈꯣꯏ ꯌꯥꯃꯨꯡꯒꯤ ꯃꯈꯨꯠꯁꯦ ꯄꯨꯂꯤꯁ ꯑꯝꯇꯪ ꯊꯥꯗꯣꯛꯄ ꯑꯝꯇꯪ ꯌꯦꯡꯉꯗꯤ ꯑꯁ ꯁꯤꯗꯩꯒꯁꯦ ꯊꯥꯛ ꯀꯧꯊꯕꯗꯅꯦ ꯑꯝꯇꯪꯒ ꯒꯥꯔꯤꯒꯤ ꯊꯣꯡꯒꯁꯦ ꯐꯛꯀꯥꯏꯔ ꯃꯈꯥꯗꯒ ꯍꯦꯛꯇ ꯇꯥꯈꯤꯗꯣꯔꯤꯖꯥꯠꯅꯤꯗ ꯑꯁ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯐꯥꯎꯕꯩ ꯋꯥꯅꯤꯅꯦ ꯌꯥꯝ ꯐꯥꯎꯕꯩ ꯋꯥꯅꯤꯅꯦ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯏꯗꯥꯎ ꯊꯧꯖꯜꯂꯣ ꯒꯦꯠ ꯑꯃ ꯊꯧꯖꯜꯂꯣ ꯈꯪꯅꯤꯗ ꯁꯤ ꯀꯥꯡꯕꯨꯁꯦ
ꯀꯔꯤꯃꯨꯛ ꯇꯧꯗꯣꯏꯅꯣ ꯅꯣꯏꯁꯤꯕꯣ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯄꯣꯝ ꯑꯣꯏꯅ ꯇꯧꯔ ꯐꯨꯝꯃꯒ ꯉꯛ ꯈꯛꯇꯪ ꯂꯤꯊꯣꯛꯂꯒ ꯃꯥꯏꯗ ꯀꯥꯡ ꯆꯦꯟꯗꯣꯏꯔꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯀꯥꯟꯅꯗ ꯊꯕꯛ ꯌꯥꯝ ꯇꯧꯋꯤꯗ ꯀꯥꯟꯅꯗꯦ ꯑꯌꯥꯎ ꯌꯥꯎꯕ ꯈꯔ ꯐꯣꯇꯣ ꯆꯥꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯂꯩꯃꯤꯟꯅꯁꯤ ꯀꯩꯗꯧꯒꯦ ꯀꯥꯟꯅꯗꯕꯗ ꯍꯣꯏ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗ ꯃꯁꯦ ꯀꯔꯤꯅ ꯀꯩꯅꯣ ꯉꯥꯡꯆ ꯅꯥꯏꯍꯦ ꯀꯔꯤꯅ ꯃꯥꯏꯗꯕꯨ ꯊꯥꯔꯤꯕ ꯀꯩꯅꯣ ꯇꯧꯔꯤꯕꯣ ꯅꯪꯁꯨ ꯉꯁꯥꯏꯒꯤ ꯑꯃꯨꯛꯅ ꯃꯥꯏꯗ ꯀꯥꯎꯕꯗꯣ ꯅꯪ ꯑꯩ ꯃꯥꯏꯁꯦ ꯑꯃꯨꯛ ꯊꯥꯖꯜꯂꯤꯅ ꯇꯧꯔꯤꯁꯦ ꯑꯗꯨꯇꯩ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯆꯕꯦꯠ ꯉꯥꯡ ꯀꯩ ꯀꯥꯟꯅꯕ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ ꯃꯇꯝ ꯁꯣꯏ ꯂꯥꯛꯈꯤꯅꯤ ꯀꯔꯤꯅꯣ ꯌꯥꯝꯃꯣ ꯅꯥꯗꯤ ꯅꯥꯏꯌꯦ ꯇꯧꯔꯤꯁꯦ ꯌꯥꯝꯃꯣ ꯀꯩꯅꯣ ꯐꯣꯟꯁꯤꯕꯣ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯤꯁꯤꯕꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤꯗꯒꯤꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯀꯔꯤꯅꯣ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯑꯃꯅꯤ ꯅꯪꯅ ꯉꯁꯥꯏꯉꯩꯗꯤ ꯍꯥꯏꯗꯦ ꯍꯧꯖꯤꯛ ꯈꯛꯇ ꯅꯪꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯔꯤꯡꯗꯤ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯣꯟꯁꯤ ꯔꯤꯡ ꯑꯃꯠꯇ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯅꯦꯕ ꯃꯣꯏꯒꯤꯁꯤꯕꯨ ꯐꯣꯟꯒꯤ ꯃꯩꯒ ꯌꯥꯎꯗ꯭ꯔꯖꯥꯠꯂꯕ ꯑꯃꯒꯤ ꯌꯥꯎꯗ꯭ꯔꯁꯨ ꯑꯃꯗꯤ ꯌꯥꯎꯐꯝ ꯊꯣꯛꯏꯗꯅ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯑꯩ ꯆꯤꯡꯅꯕ ꯑꯃ ꯁꯨꯝ ꯂꯩꯁꯜꯂꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯐꯣꯟ ꯇꯧꯁꯤꯔ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯣꯏ ꯇꯥꯃꯣꯗ ꯑꯃꯨꯛ ꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯆꯠꯈꯤꯕꯗ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯗ꯭ꯔꯦꯅ ꯍꯥꯏꯇꯥꯕꯅꯤ ꯀꯩꯅꯣ ꯀꯔꯤ ꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯑꯩ ꯐꯣꯟ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯃꯦꯁꯦꯖ ꯊꯥꯕ꯭ꯔꯥ ꯀꯩꯅꯣꯝꯇ ꯇꯧꯔꯒ ꯌꯦꯡꯒꯦ ꯃꯦꯁꯦꯖꯁꯤ ꯊꯥꯔꯣꯅꯦ ꯐꯣꯟ ꯇꯧꯔꯒꯔ ꯀꯩꯅꯣ ꯀꯣꯛ ꯍꯪꯉꯨ ꯍꯣꯏ ꯑꯝꯇ ꯍꯪꯒꯦꯁꯦ ꯂꯥꯛꯑꯣ ꯇꯝꯕ ꯆꯪꯁꯤ ꯁꯣꯝꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯁꯥꯔ ꯆꯠꯂꯨꯕ ꯊꯕꯛꯁꯤꯡꯁꯨ ꯑꯃꯠꯇ ꯃꯍꯩꯁꯨ ꯆꯥꯗꯦ ꯁꯥꯔ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯌꯦꯡꯉꯒ ꯁꯥꯔ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯄꯅ ꯐꯒꯗꯧꯔꯤꯖꯥꯠꯂ ꯁꯥꯔ ꯆꯠꯄ ꯇꯥꯕꯅꯤ ꯀꯃꯥꯏ ꯄ꯭ꯂꯥꯟ ꯂꯣꯏ ꯇꯧꯔꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯃꯥꯏꯀꯦꯜ ꯂꯥꯛꯏ ꯂꯥꯛꯇꯦ ꯍꯥꯏꯕꯗꯨ ꯈꯪꯂꯒꯗꯤ ꯑꯩꯈꯣꯏ ꯔꯦꯠ ꯆꯠꯊꯕꯗꯨ ꯑꯃꯨꯛ ꯌꯥꯔꯦꯗꯅ ꯁꯥꯔ ꯃꯥꯏꯀꯦꯜꯗꯨꯅ ꯇꯧꯁꯟꯅꯔꯒ ꯑꯃꯨꯛ ꯃꯤ ꯑꯇꯣꯞꯄ ꯁꯥꯔꯒ ꯍꯥꯟꯅ ꯑꯗꯨꯝ ꯂꯩꯔꯝꯗꯅ ꯁꯥꯔ ꯃꯥꯏꯀꯦꯜ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤꯀꯣ ꯃꯥꯁꯦ ꯑꯣꯈꯥꯛꯄꯗꯤ ꯁꯥꯔ ꯐꯥꯔꯒ ꯃꯥꯁꯦ ꯁꯥꯔ ꯀꯥ ꯃꯅꯨꯡꯗꯒ ꯊꯝꯕꯗ ꯁ꯭ꯋꯥꯏ ꯃꯥꯡꯕꯤꯒ ꯀꯔꯤꯅꯣ ꯃꯟꯇ꯭ꯔꯒ ꯄꯥꯏꯕ ꯖꯥꯠꯂ ꯈꯪꯗꯦ ꯑꯅꯤꯔꯛ ꯑꯍꯨꯝꯅꯤꯅꯦ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯃꯥꯁꯦ ꯐꯥꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯅꯥꯟꯊꯣꯛꯑꯒ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯁꯥꯔ ꯃꯁꯤ ꯀꯔꯤꯅꯣ ꯃꯥꯁꯦ ꯁꯔꯤꯠ ꯁꯔꯥꯒ ꯌꯥꯝꯅ ꯍꯩꯕ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯃꯥꯡꯕꯒꯤ ꯃꯟꯇ꯭ꯔꯒ ꯄꯥꯏꯕ ꯖꯥꯠꯂ ꯈꯪꯗꯦꯗ ꯁꯥꯔ ꯒꯥꯃꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯨꯝꯕ ꯀꯩꯁꯨ ꯂꯩꯔꯣ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯤ ꯌꯥꯝꯅ ꯂꯩꯕꯗꯒꯤ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯠꯄꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯗꯛꯀꯤ ꯅꯥꯟꯊꯣꯛꯄꯗ ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯟꯊꯣꯛꯀꯗꯒꯦ ꯁꯥꯔ ꯑꯃꯨꯛꯁꯨ ꯐꯔ ꯀꯥꯞꯅꯔꯤꯉꯩꯗ ꯃꯤ ꯑꯃꯒ ꯇꯧꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯐꯔ ꯇꯧꯕꯗ ꯑꯕꯨꯡ ꯍꯥꯏꯕꯗꯨꯒ ꯇꯧꯔꯒ ꯑꯃꯨꯛ ꯅꯥꯟꯊꯣꯛꯑꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯁꯥꯔ ꯃꯊꯪ ꯃꯥꯁꯦ ꯃꯔꯥꯏꯕꯛꯇꯤ ꯐꯕꯖꯥꯠꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯆꯪ ꯃꯥ ꯁꯣꯏꯗꯅꯗꯤ ꯃꯥ ꯏꯄꯥ ꯏꯄꯨꯒꯤ ꯑꯍꯨꯝꯂꯛꯇꯗꯤ ꯃꯥ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯗꯗꯤ ꯊꯨꯔꯅꯤꯗ ꯁꯥꯔ ꯃꯦꯗꯥꯝ ꯁꯤꯗ ꯐꯝꯕꯤꯌꯣ ꯃꯦꯗꯥꯝ ꯌꯥꯔꯅꯤ ꯒꯥꯃꯩ ꯃꯦꯗꯥꯝ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯅ ꯑꯥꯗꯒꯤ ꯈ꯭ꯔꯤꯁꯃꯥꯁꯇ ꯍꯜꯂꯛꯄꯗꯒꯤ ꯀꯔꯤꯅꯣ ꯒꯥꯅꯤꯉꯥꯏꯒꯤ ꯀꯨꯝꯍꯩꯒꯐꯥꯎꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯄꯥꯡꯊꯣꯛꯄꯗ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯌꯥꯎꯖꯔꯛꯄ ꯅꯠꯇꯦ ꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯀꯥꯡꯕꯨꯁꯤꯡꯒꯤ ꯌꯩꯕ ꯌꯥꯎꯕ ꯐꯪꯒꯅꯦꯅ ꯈꯜꯂꯨꯕꯅꯤꯅꯦ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗꯗꯤ ꯃꯐꯝꯗꯨꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯥꯔꯒ ꯄꯨꯜꯂꯒ ꯑꯊꯣꯏꯕꯒ ꯄ꯭ꯔꯀꯥꯁꯀ ꯑꯗꯨꯒ ꯁ꯭ꯋꯤꯇꯤꯒ ꯄꯤꯡꯀꯤꯒꯁꯨ ꯂꯩꯔꯦ ꯈꯪꯅ ꯁꯥꯔ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯜꯂꯒ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯌꯥꯗꯕꯒꯤ ꯃꯔꯝꯁꯤꯕꯨ ꯒꯥꯃꯩ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯅꯤ ꯆꯦꯛ ꯆꯪꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯍꯥꯟꯅꯗꯒꯤꯁꯨ ꯃꯥꯏꯀꯦꯜꯗꯨ ꯆꯤꯡꯅꯗꯨꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯆꯪꯂꯛꯏ ꯈꯪꯂꯨꯔꯒ ꯑꯃꯨꯛ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯣꯡꯃꯩꯅ ꯑꯣꯔ ꯊꯥꯡꯅ ꯃꯈꯣꯏꯕꯨ ꯍꯥꯠꯈ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯨꯝꯃꯤꯅꯤꯅꯦ ꯐꯠꯇꯕ ꯃꯤꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯅꯦ ꯑꯗꯨꯝ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯈꯟꯗꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯈꯣꯏꯗꯤ ꯃꯤ ꯑꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯍꯟꯗꯛꯃꯨꯛꯇꯤ ꯁꯥꯔ ꯍꯦꯛꯇ ꯀꯥꯞꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡ ꯆꯥꯕꯗꯨ ꯄꯤꯕꯤꯌꯨꯒ ꯁꯥꯔ ꯀꯥꯟꯅꯗꯕ ꯋꯥꯅꯤ ꯍꯧꯖꯤꯛꯁꯨ ꯁꯥꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯀꯦꯁ ꯂꯣꯏꯁꯟꯕ ꯌꯥꯕꯁꯤꯡꯁꯦ ꯂꯣꯏꯁꯟꯗꯅ ꯁꯨꯝ ꯂꯩꯔꯀꯥꯟꯗ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯃꯄꯥꯡꯒꯜꯁꯦ ꯀꯟꯈꯠꯂꯛꯇꯅ ꯃꯊꯛꯇꯕꯨ ꯅꯦꯠꯂꯒ ꯆꯠꯄꯒꯤ ꯋꯥꯐꯝ ꯂꯩꯔꯤꯕ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯁꯥꯔ ꯁꯤꯗꯩꯗ ꯑꯃꯨꯛ ꯃꯥꯏꯀꯦꯟ ꯉꯥꯏꯔꯤꯅꯦꯅ ꯑꯃꯨꯛ ꯉꯥꯏꯔꯤꯉꯩꯗ ꯑꯃꯨꯛ ꯑꯇꯩꯗ ꯑꯃꯨꯛ ꯁꯤꯕꯅ ꯍꯥꯟꯗꯅ ꯁꯥꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅೋ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯁꯥꯔ ꯒꯥꯃꯩ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯑꯗꯨꯒ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯀꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯟꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯂꯩ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯄ ꯃꯇꯝꯗꯁꯨ ꯁꯤꯈꯤꯕ ꯃꯩꯇꯩ ꯑꯌꯥꯝꯕ ꯂꯥꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯍꯧꯗꯕ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯔꯒ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯡ ꯑꯗꯣ ꯈꯟꯅ ꯅꯩꯅꯔꯨꯗꯅ ꯃꯁꯤꯡꯈꯥ ꯄꯨꯊꯣꯛꯂꯒ ꯌꯦꯛꯅꯕ ꯃꯥꯌꯣꯡ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯕꯗ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯌꯥꯝꯕꯗ ꯁꯨꯝ ꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯃꯥꯟꯅꯕ ꯃꯑꯣꯡ ꯍꯥꯏꯔꯒꯁꯨ ꯁꯥꯏꯇꯣꯟ ꯉꯥꯃꯨꯀꯣꯟꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯃꯗ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯒ ꯃꯗꯨꯗ ꯌꯦꯡꯕ ꯂꯥꯛꯄ ꯃꯤ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯕꯣꯝ ꯃꯌꯥꯝ ꯑꯃ ꯐꯨꯝꯂꯒ ꯃꯊꯪ ꯄꯣꯈꯥꯏꯍꯟꯈꯤꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃ ꯑꯁꯣꯛꯄ ꯅꯪꯈꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯐꯠꯇ ꯅꯨꯡꯗꯗꯤ ꯊꯣꯛꯍꯧꯗ꯭ꯔꯦ
มีมาสิงยามนะบอมปกไข่บดีเยี่ยงมาสังลำนะบดีชีบนาบกิจังสุยามนะวังลังกันบอมปกไข่บกิถูกดูดูนะไอ้คุยนะหังลิบหังดีปกไข่คีบบอมสิงห์ดอเพรสเซอร์บอมโอยบระรีโมทบอมโอยบระให้บดูนั่นตระก็ทุกปมขันกิลังทักไปยาบอมโอยบระให้บดูอ่ะข้างไงสิ่งนั้นที่เจลก็พูดถูกปงงบะมาดีมาดูจังลิบันอ่ะคุยปุ่นมันบอมปกไข่บกิถูกดูดูอูริบดีIDP สิงมายุ่มดาหันเจเกให้บมาตั้มดาอ่ะกันมาดีมานะมาเลยระบันนี่นะดีมานะสิ่งมาตุ้งดมาคุยบุหันเจลันมาดาฮัดเกนั่นตระก็นะมาคุยบุมาข้าตานะIDP โอเห็นแล้วก็เลยเย่ให้บ้ามามาสินตระกันมณีพูดอันนั้นบุเลงามาเชื่อมนั่นว่ามาทำท่าพารักตระบันนี้อิรังเลยดีให้ดูน่าโลกเชลเลยก็กับไปเมื่อน่ะเชื่อมชาดูน่าทำบ้าอักขันนับทอรางมาตัวริบไรไปเสียขันนั่นยังไงวะริบันอันนั้นมารามัวก็หัวจิคนมาฟังมาดูตะการิกุมามาตะขันทับตัวดูนะมาฟังมาดูดามาคุยฟ้าดูน่าปุ่นดูน่าเลยดีให้ดูน่าคนเฮกตมุกสังเสลุบยาดาบักเลยการิพลานตอรุงกันนี่มาฟังมาดูดาไอ้คนนี่เฮกเอเทกตัวอีกครั้งมาดีบอมมาทั้งพลานตัวดูน่าเลยรำลับดีคำตัวกันอันนั้นตั้งไงฟังนะฮัตกิสต์มาฟังมาดูดอินฟอร์เมอร์ซิงมาดูก็บอมเกอ็กซ์พาร์ซิงกุมในยิงเซลก็ทับตัวบุกี้มาทั้งตาดีกันไหมเฮกตมไอ้คนน่ะจังนี้กันยังไงให้ดูน่าทับตัวบุยาดาบักยามารำเลยขณะนั้นครั้งนี้คุยเนี่ยเล็บดูระกับพลานมาตรกปนินะมาสิกิมาตุ้งตารักดูมาคุยเนี่ยคดีตรกก็ได้ให้ไปดูคุยเนี่ยครั้งเดียวยาร์ไอ้คนเนี่ยอิโมชันดามาคุยบุกันเนี่ยนะบุกี้อะดูก็มินิสเตอร์กิมาชาเนี่ยให้ดูเนี่ยเฮกตกันเนี่ยนะมาสังเกตบุกี้มาดูกิมาหุตอาภาพตับปุ่นมาตุขันอะไรก็ทับตัวตัวเบียร์ไอ้คนสารนะฮะไอ้บัจิโจซีโจมุกจุ่มมีบันนี่ซีมุกอินเดรอมุกสารนะฮะริบดูนี่โอ้ยนี่จุ่มมีก็สารฮันตะกี้ที่จุ่มบงกิพลานตัวริบจ่าละดูก็พีอาร์มาข้าสังเดนบัตัวริจ่าละขังดินี่สารนะฮะที่จุ่มดูมันเครียดก็สารเสียงว่าก็ไม่เฮรัมขุดมากิทัวดูขุดมากิมาดูกี่คดีก็มาจุ่มบารานมาดูคดีน้ำมันนักขังก็ทับตัวก็ได้บันนี่จุ่มมีเนี่ยมุกวารักตะจิงเกียคุยไปตัวมาบอมผมก็ทำมาปุ้งนั่นพวกใครรู้นี่แต่กี่ที่คงคุดกันจุดนี้เสกายเรื่องสารคาสารก็มึงเลยดูดินี่ขังเดี๋ยวตัวนี้จะลูกเรื่องทับกเสมาดูนี่ก็ไม่ไอ้คุยยามเนี่ยเซ็กชันทับกตัวเดียวชัดโฟนไลน์สัตเฮ้ยยุ่งเด็กนี่ฮัลโหลใครตัวนี้ฉันดูเบี้ยใครตัวนี้ตามใครนู่นนี่มวยชิดาลาอัมบะเฮ้ยใครนู่นมวยชิดาลาอัมบะจีบกันนั่นอะไรบ่มวยชิดาสมลาอัมบะนี่นุ่งชีโชคุยเดลัยบะเฮ้ยนุ่งชีเลร์ก็ใครตัวกินน้ำบ่ว่าตัวสัตว์ให้เบียดนี่ฉันดูเบียตามเฮ้ยไงก็อิมาเลยบราอิมาพนไปหรออิมาเลยอิมาน่าจะช่วยให้เก็บตามก็นี่น้องว่าตัวสัตว์ให้เบียดหรอฮะสัตว์ให้อยู่นี่ฉันดูเบียยำบุ้งคอยดูก็อีโต้คอยมวยดีกี่ตัวเลยบะไอ้นี่มาทำครั้งมันคุยจะทุกสิ่งตัวกูโน่นฮะเร่ถ้าเธอเรนนี่พาร์มาพันธุ์ครีมสัตว์เลี้ยงตัวก็ใครน้องมึงคุยจะพาหัวหรือเปล่าซุ่มมวยอินช่างน่ะปีกกี่ครั้งที่ละมันนี่อะดูสิเด็กสัตว์คราบนี่บ่มวยสัตว์คราบก็ใครตัวหรือเปล่าฟอนโต้บุตรซุ่มไปเด้อบ่อะดูก็หัวจิงน่ะฟอนโต้มวยอันนี้มาฟอนสุยชอบตัวก็เลยครับบ่ไม่ใช่พยายามงานมันนี่มวยสัตว์บุตรหัวจิงที่มั่มเฉลี่ยตัวจันโดบีไอ้มาคุยฟอนโต้คอลตัวเองฟอนโต้ทำไมยัยทำสิเดนุ่งชีสุเลยบ่นุ่งชีน่ะสุดท้ายตัวหังบ่ยาเรียยังไงอะดูก็ไอ้หายแล้วก็ทำเฮ้ยทำไอ้今がパジャナレウコ読んだきまパントクやでこはいだもけいのでポンドレイドボマニこいちゃんどみドロボゲイトがこいでらみまなましんかいけのめはんぴらみないあそこいらばせいな読んだきまパントンゴのままんだすICP きみよいしんなどがあまるすどがボボンだすえてときばれいからわファンドシンドレイリングでシンドのはらくできとどくしんがどやのセクサマできはたんでりときでらಅದು bunga si manama sing timnala kudagi makoi phone chat khidre na hairi kari no ne sir adu di dhruva du de kamai to ri janu sir ma di ma panga jam phabni ha na so kari no ma pha ni khone na to de moi ni labi da la phakan da so ma na thatla ga phu lo ga tha gi bra ga no to ni sir makoi bu pha ba pun be yorong ga der ni sir gamai hoje ma gi de karim khangdi gari accident hoi bra phone mai loi kir bra adu ga kari thok dok thok puno ha ba du di phone chatra bani na pakatani ngon da tor porไอ้กะรีเลยแกดูมตียังอะดูก็เซ็กมาเกย์นัมเบอร์งอนเดียวกันนี่นอนเดียวบราใช่ไอ้งอนเดียวสุดมันยาวไอ้เช่ปะเรดูดิสัลดรูปเกย์ตัวกี่มาคุยกันนัมเบอร์ดูพุทโธมาดูก็ราเจนเดอร์สันโตสตับอยู่มาดูกันเนี่ยมาคุยกัน last location ดูยังกันฟันนี่เช่ปรับขังไว้ดูริบันนี่เช่ดูสูมาทำหักจังกันดูริบันนี่โว้ยนี่
ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯗꯣ ꯀꯗꯥꯏꯗ ꯂꯩꯈꯤ ꯍꯥꯏꯕꯗꯣ ꯂꯥꯁ ꯂꯣꯀꯦꯁꯟ ꯄꯨꯊꯣꯛꯅꯅꯕꯗꯣ ꯐꯅꯤ ꯁꯥꯔ ꯑꯩ ꯁꯟꯇꯣꯁꯇ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯁꯥꯔ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨꯗꯤ ꯀꯔꯤꯅꯣ ꯑꯁ ꯏꯔꯥꯡꯁꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯏ ꯑꯃ ꯑꯅꯤ ꯈꯛꯇ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯀꯣ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣ ꯀꯥꯞꯅꯔꯁꯨ ꯐꯔ ꯑꯁ ꯐꯅꯌꯥꯝꯗꯤ ꯀꯥꯞꯇꯧ ꯃꯥꯜꯂꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯗ ꯈ꯭ꯔꯤꯁꯃꯥꯁ ꯃꯇꯨꯡꯒꯤ ꯀꯥꯞꯄ ꯐꯪꯗꯕꯗꯣ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅꯗꯤ ꯐꯪꯒꯅꯤ ꯁꯟꯇꯣꯁ ꯀꯩꯗꯧꯔꯒꯦ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯁꯥꯔ ꯔꯥꯖꯦꯟꯒ ꯇꯧꯔꯒ ꯁꯤ ꯂꯣꯀꯦꯁꯟꯁꯦ ꯑꯃꯨꯛꯇ ꯄꯨꯊꯣꯛꯏ ꯁꯤꯗꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯙ꯭ꯔꯨꯕꯒ ꯏꯇꯣꯒ ꯍꯣꯏꯅꯦ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯌꯥꯎꯔꯦꯅꯦ ꯁꯤ ꯑꯅꯤꯃꯛꯁꯤꯗ ꯂꯩꯔꯦꯁꯦ ꯁꯤꯒꯤ ꯃꯈꯣꯏꯒꯤ ꯅꯝꯕꯔꯁꯦ ꯁꯤꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯛ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅꯣ ꯑꯁ ꯀꯔꯤꯅꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯤꯜꯂꯛꯑꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯉꯥꯅꯨ ꯌꯦꯟꯒꯨꯝꯕꯁꯨ ꯅꯣꯡꯃꯇꯁꯨ ꯊꯤꯜꯂꯛꯇ꯭ꯔꯦ ꯀꯣꯕꯤ ꯍꯪꯒꯥꯝꯁꯨ ꯑꯃꯠꯇ ꯊꯤꯜꯂꯛꯇ꯭ꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯆꯟ ꯇꯣꯝꯕꯤ ꯈꯣꯏꯗ ꯊꯤꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯍꯟꯈꯤꯕꯗ ꯀꯔꯤꯅꯣ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧ ꯂꯩꯔꯦ ꯍꯥꯏꯔꯦꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯁꯔꯅ ꯍꯥꯏꯔꯛꯄꯅꯤꯅꯦ ꯑꯣ ꯌꯧꯔꯦ ꯀꯥꯃꯣ ꯑꯣ ꯈꯝꯖꯔꯦ ꯑꯩ ꯀꯨꯝꯗꯔꯣ ꯁꯥꯐꯕꯖꯥ ꯌꯥꯝꯃꯣ ꯀꯩꯅꯣ ꯇꯧꯗꯣꯏ ꯁꯤ ꯇꯧꯔꯤꯁꯦ ꯍꯩ ꯀꯨꯝꯃꯣꯅꯦ ꯁꯖꯠ ꯀꯨꯝ ꯀꯩꯗꯧꯔꯤꯅꯣꯅꯦ ꯀꯨꯝꯖꯔꯒꯦ ꯏꯆꯤꯅꯥꯎ ꯑꯁ ꯀꯔꯤꯅꯣ ꯌꯥꯝꯃꯨꯛ ꯇꯧꯗꯣꯏꯁꯤꯕꯨ ꯀꯩꯅꯣ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯀꯩꯅꯣ ꯇꯧꯗꯣꯔꯤꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯃꯐꯝꯁꯤꯗꯤ ꯐꯅꯗꯨꯝ ꯐꯖꯔꯤꯅꯤ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯆꯥꯛ ꯆꯥꯅꯕꯗꯤ ꯁꯤꯗ ꯃꯩ ꯑꯆꯧꯕ ꯍꯧꯔꯒ ꯀꯔꯤꯅꯣ ꯃꯈꯟ ꯑꯄꯥꯝꯕ ꯃꯥꯏ ꯊꯣꯛꯄ ꯊꯣꯡꯉ ꯆꯥꯅꯔꯕꯗꯤ ꯍꯥꯎꯗꯣꯔꯤꯕꯖꯥꯠꯅꯤ ꯑꯁ ꯌꯥꯝꯃꯣ ꯆꯥꯕ ꯊꯛꯄꯩ ꯋꯥꯒꯗꯣ ꯄꯜꯂꯛꯑꯅꯨꯗ ꯑꯩ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ ꯁꯤꯗꯩꯗꯅꯦ ꯅꯍꯥꯟꯃꯨꯛꯁꯨ ꯀꯩꯅꯣ ꯂꯣꯏ ꯁꯤꯡ ꯑꯀꯪꯕꯒ ꯄꯨꯟꯁꯤꯜꯂꯒ ꯃꯩ ꯊꯥꯅꯦꯅ ꯑꯃꯨꯛ ꯇꯧꯕꯗꯒꯤ ꯑꯁ ꯃꯗꯨ ꯃꯥꯏꯀꯦꯟꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯧꯕꯗꯨꯕꯣ ꯑꯁ ꯑꯗꯨꯕꯨ ꯃꯥꯏꯀꯦꯟꯗꯣ ꯁꯤꯗꯒ ꯂꯩꯔꯝꯕ ꯇꯥꯔꯗꯤ ꯑꯃꯨꯛ ꯐꯗꯣꯔꯤꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯐꯥꯔ ꯄꯨꯔ ꯆꯠꯈ꯭ꯔꯕꯗꯤ ꯑꯋꯥꯠ ꯑꯃ ꯐꯪꯗꯣꯔꯤꯕꯅꯤꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯦꯡꯉꯨꯁꯦ ꯍꯩ ꯀꯩꯅꯣ ꯅꯣꯏ ꯃꯅꯨꯡ ꯉꯥꯡꯅꯩꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯍꯩ ꯑꯁ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗꯗ ꯄꯛꯐꯨꯗ ꯐꯨꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯅꯣꯏ ꯍꯦꯟꯃꯜꯂꯤꯀꯣ ꯅꯣꯏ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯦ ꯅꯣꯏ ꯃꯁꯤ ꯋꯥꯌꯝ ꯉꯥꯡꯉꯤꯅꯦ ꯅꯪ ꯑꯩ ꯀꯅꯥꯅꯣꯁꯨ ꯅꯪ ꯈꯪꯗꯦ ꯑꯁ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯦ ꯃꯍꯥꯗꯦꯕ ꯑꯣꯏꯗꯅ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯦꯁꯨ ꯅꯠꯇꯦ ꯀꯔꯤꯅꯣ ꯁꯣꯝꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯐꯤꯂꯝ ꯏꯁꯇꯥꯔ ꯑꯣꯏꯕ꯭ꯔꯣ ꯌꯨꯇꯨꯕꯔꯔꯣ ꯅꯠꯇꯦ ꯅꯁꯥꯕꯨ ꯑꯃꯤꯇꯥꯕ ꯕꯆꯟꯅꯤ ꯍꯥꯏꯖꯕ ꯌꯨꯇꯨꯕꯔꯗꯨꯔꯕ꯭ꯔꯥ ꯅꯪꯕꯨ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯁꯤ ꯈꯪꯗ꯭ꯔꯦ ꯅꯪ ꯀꯅꯥꯅೋ ꯈꯪꯗ꯭ꯔꯦ ꯅꯪ ꯑꯥꯔ ꯀꯦ ꯊꯦꯀꯣ ꯈꯪꯕ꯭ꯔꯥ ꯑꯥꯔ ꯀꯦ ꯊꯦꯀꯣ ꯈꯪꯕ꯭ꯔꯣ ꯑꯁ ꯑꯥꯔ ꯀꯦ ꯊꯦꯀꯣ ꯑꯣ ꯁꯛ ꯌꯥꯝ ꯇꯥꯈꯠꯄꯗꯣ ꯑꯩ ꯁꯛ ꯌꯥꯝꯅ ꯇꯥꯈꯠꯄ ꯀꯥꯏꯅ ꯄꯨꯂꯤꯁꯇ ꯑꯣꯁꯤ ꯑꯣꯏꯔꯝꯂꯤꯕꯅꯤ ꯑꯁ ꯅꯌꯥꯝꯕꯅ ꯄꯨꯂꯤꯁ ꯑꯣꯏꯔꯒꯅ ꯑꯐꯕ ꯃꯤ ꯑꯣꯏꯔꯒ ꯅꯪꯅ ꯑꯣꯛꯇꯕ ꯑꯣꯏꯗꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯅ ꯅꯪꯅ ꯀꯗꯥꯏꯗꯒꯤꯅꯣ nayamagi matau tamo police o yadro nang tori thabak su kari no ba nati gunda mawali oidana basi kari no noi paisal ga tori du kari no ba oi nang ai kari no ngo da papu do police kari no praro bi kari no tori sibo ai ngo do hangang bi no ai ngo do hangang ai ju phene tori ba ko khomning ge ba adai dai gi chai sum tare bi ngo do hangang no hada mo hanga dai sung khomroi no ai 진짜 굶자르게 진짜 깜짝 강자로이 ꯑꯗꯨꯗꯩ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯉꯥꯡꯗ ꯉꯥꯡ ꯑꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯁꯥꯅ ꯃꯁꯥꯕꯨ ꯄꯪꯇꯥꯛꯇ ꯇꯥꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯁꯩꯇ ꯑꯣꯏꯕ ꯍꯥꯏꯒꯨꯝꯗꯅ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯄꯪꯊꯥꯗ ꯊꯥꯒꯠꯆꯕꯗ ꯑꯗꯨꯏ ꯃꯑꯣꯡꯗꯅꯤꯅ ꯇꯧꯔꯤꯁꯦ ꯌꯥꯃꯣ 아들 내시보 아시 마이켈 하이도 너트로 시보 하이 마이켈 티캉디 디 알레렌 폰주 롱 파이선 그래 코이 바이다 하이비럽디 운토는 아니 데 도르세 오빠이디 그림 레이트 아치 야모 알레 어이 지다 보러 이따 세 영어도 지다 레이레세 솜 아르케티코기 만나오는 빠 아르키 마이팍스나 민감 따저레 아이수 마탁 통모드기 파우드 비람 하두가 이따 오신돌 이따 아이고 이따오는 와로기브라 에이 그림도 와로디 놈이라도 공범 사다버드게 젠다바 야다드나 젠키벤 마시에 거의 마팜시다 목대ек대 가이드는 나리베시 놈이라도 다이니 젠키다바 따라버디 아이 인스펙터 TAYAIꯒꯤ ꯈꯨꯠꯇ ꯐꯥꯎꯕꯗ ꯑꯩ ꯁꯣꯏꯗꯅ ꯊꯋꯥꯏ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯦꯟꯈꯤꯕꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕꯅꯤ ꯏꯇꯥꯎ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯑꯃꯨꯛ ꯄꯨꯔꯛꯂꯤꯕꯁꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯈꯣꯏꯁꯤꯗꯤ ꯏꯟꯁꯄꯦꯛꯇꯔ TAYAIꯒꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯅꯅꯕ ꯏꯃꯣꯁꯟ ꯑꯗꯨꯒ
ꯃꯈꯣꯏꯅꯤꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯑꯃꯨꯛꯇꯪꯒ ꯌꯥꯎꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯅꯦ ꯀꯔꯤꯅꯣ ꯃꯣꯏꯅ ꯉꯥꯡꯖ ꯁꯥꯔꯤꯕꯁꯦ ꯑꯩꯈꯣꯏ ꯈꯪꯗꯕ ꯅꯨꯄꯤ ꯌꯥꯎꯔ ꯃꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯐꯝꯁꯤꯗꯒꯤ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤ ꯌꯥꯝꯕꯣ ꯀꯔꯤꯅꯣ ꯃꯣꯏꯁꯦ ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯅꯃꯤꯡꯗꯨ ꯙ꯭ꯔꯨꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯪꯒꯤ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯗꯨ ꯌꯦꯡꯕ ꯌꯥꯔꯦꯅꯦ ꯍꯥ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯒ꯭ꯔꯥꯎꯟ ꯑꯃꯗ ꯈꯥꯖꯤꯜꯂꯤꯁꯤ ꯎꯔꯕ꯭ꯔꯥ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯥꯐꯕ ꯀꯌꯥ ꯂꯩ ꯅꯈꯣꯏ ꯅꯈ꯭ꯋꯥꯡꯗ ꯊꯧꯔꯤ ꯑꯃꯃꯝ ꯊꯨꯔꯒ ꯅꯈꯣꯏ ꯅꯁꯥꯗ ꯊꯥꯎ ꯐꯖꯅ ꯇꯩꯁꯤꯜꯍꯜꯂꯒ ꯐꯨꯅꯕꯤ ꯁꯥꯟꯅꯕꯒꯤ ꯒꯦꯝ ꯑꯃ ꯍꯥꯞꯄ ꯇꯥꯔꯦꯅꯦ ꯅꯈꯣꯏ ꯀꯨꯝꯍꯩ ꯌꯦꯡꯗꯕ ꯀꯨꯏꯔꯦ ꯑꯩ ꯃꯇꯝ ꯀꯨꯏꯅ ꯅꯈꯣꯏꯒ ꯎꯅꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯕꯅꯤ ꯉꯁꯤꯗꯤ ꯅꯈꯣꯏꯒ ꯎꯅꯕꯒꯤ ꯇꯟꯖꯥꯗꯨ ꯐꯪꯂꯦꯗꯅ ꯁꯤꯗꯒꯤꯗꯤ ꯃꯥꯏꯀꯦꯜꯅ ꯀꯔꯤ ꯂꯤꯂꯥ ꯁꯥꯟꯅꯔꯦ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯌꯦꯡꯉꯨ ꯆꯂꯣ ꯄꯨꯁꯟꯈ꯭ꯔꯣ ꯑꯗꯨꯒ ꯀꯥꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯄꯥꯡꯒꯜ ꯀꯌꯥꯝ ꯐꯩ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯠꯀꯦ ꯈꯜꯂꯒꯅ ꯑꯀꯣꯏꯕꯁꯤꯗ ꯐꯨꯝꯂꯤꯕ ꯃꯥꯏꯟ ꯕꯣꯝ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯈꯣꯡꯅ ꯍꯦꯛ ꯅꯦꯠꯂꯨꯕ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯖꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯂꯩꯔꯣ ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯇꯤ ꯍꯤꯡꯅ ꯑꯃꯠꯇ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯁꯤꯅ ꯆꯠꯆꯕ ꯅꯁꯥꯅ ꯊꯟꯇꯅ ꯁꯤꯖꯕ ꯃꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯣꯏ ꯃꯐꯝ ꯑꯁꯤꯗꯤ ꯃꯥꯏꯀꯦꯜꯒꯤ ꯔꯥꯖ ꯃꯥꯏꯀꯦꯜꯒꯤ ꯃꯐꯝ ꯅꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯃꯔꯤꯜ ꯂꯩꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ ꯃꯔꯨ ꯑꯣꯏꯅ ꯈꯣꯡꯅ ꯆꯪꯂꯛꯄꯗ ꯃꯐꯝ ꯑꯁꯤ ꯌꯧꯁꯜꯂꯛꯄꯗ ꯏꯇꯥꯎ ꯑꯥꯗ ꯂꯩꯔꯤꯁꯤꯗꯤ ꯙ꯭ꯔꯨꯕꯒꯤ ꯇꯣꯒ ꯃꯥꯅꯦ ꯙ꯭ꯔꯨꯕꯒꯤ ꯇꯣꯒꯅꯤ ꯑꯩ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯁ ꯑꯗꯨꯗꯤ ꯁꯤꯗ ꯐꯥꯔꯤꯁꯤ ꯃꯣꯏ ꯃꯔꯤ ꯁꯤꯒꯗꯤ 5-6 ꯏꯇꯥꯎ ꯑꯩꯈꯣꯏ ꯈꯔ ꯆꯥꯏꯊꯣꯛꯂꯒ ꯂꯩꯁꯤ ꯑꯗꯨꯕꯨ ꯄꯥꯎꯗꯤ ꯑꯃꯃꯨꯛ ꯐꯥꯎꯅꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯀꯔꯤꯃꯠꯇ ꯈꯪꯂꯝꯒꯗꯕ ꯃꯥꯟꯗꯦ ꯏꯇꯥꯎ ꯙꯔꯃꯦꯟꯗ꯭ꯔ ꯃꯈꯣꯏ ꯑꯅꯤꯃꯨꯛ ꯃꯐꯝꯁꯤ ꯐꯥ ꯄꯨꯔꯛꯏꯁꯤꯕꯨ ꯃꯥꯅꯤ ꯃꯈꯣꯏꯒꯤꯁꯤ ꯀꯔꯤꯒꯨꯝꯕ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯒꯗꯣꯏꯅꯤ ꯈꯨꯇꯥ ꯆꯥꯗ꯭ꯔꯕꯗꯤ ꯑꯣꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯒ ꯈꯟꯅꯧ ꯍꯥꯏꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒ ꯍꯥꯠꯇꯣꯛꯅꯅꯕ ꯁꯤꯜꯂꯛꯄꯁꯨ ꯌꯥꯏ ꯑꯩꯅ ꯈꯟꯕꯗ ꯃꯥꯏꯀꯦꯜ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯆꯥꯡꯌꯦꯡ ꯇꯧꯅꯅꯕꯒꯤꯗꯃꯛ IGPꯒ ꯇꯥꯟꯅꯔꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ ꯃꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯅꯁꯨ ꯙ꯭ꯔꯨꯕꯒ ꯏꯇꯣꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯈꯣꯏꯗꯁꯨ ꯄꯥꯎ ꯄꯤꯁꯤ ꯑꯗꯨꯒ ꯙ꯭ꯔꯨꯕ ꯏꯇꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯅꯗꯤ ꯈꯪꯂꯝꯃꯣꯏ ꯑꯗꯨꯕꯨ ꯃꯈꯣꯏꯁꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯃꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯍꯟꯕꯗꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯥꯟꯊꯣꯛꯄꯒꯤ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏ ꯑꯍꯤꯡ ꯑꯃꯗ ꯅꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯁꯤ ꯅꯠꯇꯦ ꯏꯇꯥꯎ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯍꯟꯗꯅ ꯃꯈꯣꯏ ꯕꯣꯝ ꯐꯨꯝꯕ ꯕꯣꯝꯒꯤ ꯂꯥꯝ ꯊꯥꯛꯄꯒꯤ ꯊꯕꯛ ꯅꯍꯥꯟꯗꯒꯤ ꯀꯟꯅ ꯇꯧꯔꯤ ꯀꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯅꯤ ꯏꯇꯥꯎ ꯃꯈꯣꯏꯅ ꯑꯩꯈꯣꯏꯁꯤ ꯊꯥꯖꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯊꯥꯖꯕ ꯅꯠꯇ꯭ꯔꯤ ꯏꯇꯥꯎ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅꯅꯕꯒꯤꯗꯣ ꯕꯣꯝꯁꯨ ꯑꯩꯈꯣꯏꯅ ꯐꯨꯝꯕ ꯅꯠꯇꯕꯅꯤꯅ ꯀꯗꯥꯏꯗ ꯕꯣꯝ ꯐꯨꯝꯃꯤ ꯀꯔꯝꯅ ꯕꯣꯝ ꯐꯨꯝꯃꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯦ ꯈꯜꯂꯕꯁꯨ ꯑꯔꯨꯕ ꯑꯣꯏꯒꯗꯧꯔꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯁꯔ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯂꯥꯛꯂꯕꯗꯤ ꯕꯣꯝ ꯐꯨꯝꯗꯨꯅꯕꯨ ꯑꯗꯨꯗꯤ ꯈꯨꯗꯣꯡꯊꯤꯕꯁꯤ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯄꯥꯎ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯄꯤꯒꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯈꯔꯁꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯒꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯈꯔꯁꯨ ꯁꯣꯏꯗꯅ ꯐꯥꯗꯨꯅ ꯄꯨꯔꯛꯀꯅꯤ ꯄꯨꯔꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯁꯤꯜ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯅꯥꯟꯊꯣꯛꯄ ꯌꯥꯅꯅꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯕ꯭ꯂꯦꯛꯃꯦꯜ ꯑꯣꯏꯅ ꯇꯧꯅꯅꯕ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒ ꯄꯨꯟꯗꯨꯅ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯕꯨꯗꯤ ꯃꯈꯣꯏꯅ ꯊꯥꯖꯕ ꯅꯠꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯨꯝ ꯁꯦꯡꯉꯤ ꯃꯥꯅꯤ ꯏꯇꯥꯎ ꯀꯔꯤ ꯇꯧꯅꯤ ꯑꯗꯨꯗꯤ ꯈꯥꯎꯃꯣ ꯐꯅꯤ ꯁꯔ ꯃꯐꯝ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯃꯈꯣꯏ ꯂꯣꯀꯦꯁꯟꯁꯤ ꯁ꯭ꯋꯥꯏꯗ ꯎꯔꯝꯃꯤ ꯑꯁ ꯁꯔ ꯁꯤꯗꯒꯤꯗꯤ ꯒꯥꯔꯤ ꯇꯨꯕꯁꯨ ꯂꯩꯇꯦ ꯒꯥꯔꯤ ꯁꯤꯠꯄꯒꯤꯁꯨ ꯂꯩꯇꯦ ꯁꯔ ꯁꯤꯗꯤ ꯍꯥꯏꯋꯦꯅꯤꯅ ꯁꯔ ꯒꯥꯔꯤ ꯑꯗꯨꯝ ꯊꯧꯈꯤꯕ ꯃꯥꯅꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤ ꯐꯥꯎꯕꯗꯤ
ꯒꯥꯔꯤꯗ ꯇꯣꯡꯕ ꯅꯠꯇ꯭ꯔꯒ ꯊꯧꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈꯤꯕ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯡꯒꯗꯧ ꯃꯥꯜꯂꯤ ꯌꯨꯝꯗ ꯃꯊꯪ ꯍꯪꯅꯕꯗꯁꯨ ꯌꯨꯝꯗ ꯂꯥꯛꯇꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯗꯨꯒ ꯁꯨꯝꯅꯁꯨ ꯅꯣꯡꯃꯇ ꯃꯈꯣꯏ ꯇꯧꯗꯦ ꯊꯣꯛꯂꯛꯄꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯗꯕ ꯃꯥꯜꯂꯤ anyway ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯗꯒꯤ ꯄꯨꯡ ꯀꯌꯥꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯕꯅ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯄ ꯑꯩ ꯏꯆꯟꯇꯣꯝꯕꯤꯗ ꯑꯩ ꯀꯣꯜ ꯇꯧꯔꯒ ꯑꯃꯨꯛꯇ ꯍꯪꯒꯦ ꯍꯣꯏ ꯁꯥꯔ ꯑꯁ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯑꯃꯨꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯤꯟꯕ ꯂꯥꯛꯑꯒ ꯑꯃꯨꯛ ꯃꯥꯡꯉꯤꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯑꯃꯨꯛ ꯃꯥꯡꯉꯤꯅꯣ ꯈꯪꯗꯦꯅꯦ ꯁ꯭ꯋꯥꯏꯗꯁꯨ ꯑꯃꯨꯛ ꯀꯔꯤꯅꯣ ꯃꯤ ꯇꯣꯉꯥꯟꯅ ꯐꯥꯅꯕ ꯑꯃꯨꯛ ꯊꯣꯛꯑꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯀꯗꯥꯏꯗ ꯆꯤꯡꯗꯒ ꯑꯃꯨꯛ ꯄꯨꯔ ꯖꯥꯠꯂ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯅꯦ ꯀꯣꯜ ꯆꯠꯂꯦ ꯑꯩ ꯋꯥꯔꯤ ꯁꯥꯔꯒ ꯑꯝꯇ ꯌꯦꯡꯒꯦ ꯆꯠꯂꯦ ꯍꯜꯂꯣ ꯏꯆꯟꯇꯣꯝꯕꯤ ꯇꯥꯃꯣ ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯣꯏꯕꯨ ꯂꯩꯔꯝꯂꯕ꯭ꯔꯣ ꯃꯈꯣꯏ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟꯗ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ ꯍꯥꯏꯋꯦ ꯑꯃꯗꯗꯤ ꯃꯈꯣꯏꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟ ꯑꯣꯏꯈꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯃꯇꯝ ꯉꯁꯥꯏ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯀꯌꯥꯝ ꯀꯨꯏ ꯂꯩꯕ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯝꯗꯦ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯝꯃꯒ 3 ꯈꯔ ꯍꯦꯟꯕ 3:30 ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯗꯤ ꯃꯈꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤꯅꯦ ꯍꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯗ꯭ꯔꯤꯉꯩ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ CCTV ꯊꯣꯡꯒꯥꯟꯗ ꯈꯤꯟꯕ CCTVꯒꯤ ꯐꯨꯇꯦꯖꯇꯨ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯨ ꯏꯆꯦꯁꯨ ꯁꯤꯗ ꯂꯩ ꯀꯔꯤ ꯇꯝꯐꯥꯗ ꯂꯩ ꯍꯥꯏꯔꯣ ꯃꯥꯅꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯂꯥꯛꯄ ꯐꯔꯦ ꯑꯗꯨꯗꯤ ꯐꯣꯟꯗꯨ ꯃꯉꯣꯟꯗ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯏꯆꯦ ꯁꯤ ꯐꯣꯟ ꯑꯝꯇ ꯄꯥꯏꯌꯣ ꯀꯔꯤ ꯍꯥꯏꯒꯦ ꯇꯝꯐꯥ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ CCTV ꯐꯨꯇꯦꯖꯇ ꯄꯨꯡ 3ꯗꯒꯤꯅ ꯄꯨꯡ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯈꯥꯝꯕ ꯒꯥꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯀꯅꯥ ꯂꯥꯛꯑꯝꯒꯦ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯑꯩ ꯆꯤꯡꯅꯕ ꯈꯔ ꯂꯩ ꯑꯩ ꯌꯦꯡꯉꯒꯦ ꯑꯗꯨꯗꯤ ꯆꯟꯗꯣꯝꯕꯤ CCTVꯒꯤ ꯐꯨꯇꯦꯖꯇꯣ ꯑꯝꯇ ꯌꯦꯡꯁꯤ ꯈꯔ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯐꯣꯟ ꯄꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯒꯦ ꯍꯣꯏ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯀꯔꯤꯅꯣ ꯁꯥꯔ CCTVꯗ ꯎꯔ ꯖꯥꯠꯂ ꯁꯥꯔ ꯃꯐꯝꯗꯨ ꯇꯝꯐꯥꯁꯨ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯦꯡꯉꯣꯅ ꯍꯥꯏꯈ꯭ꯔꯦ ꯑꯁ ꯃꯦꯗꯥꯝ ꯇꯝꯐꯥꯗꯤ ꯑꯗꯨꯗꯤ ꯃꯥ ꯆꯠꯂꯝꯃꯒꯦ ꯍꯥꯏꯔꯤꯗꯨꯗꯤ ꯑꯁ ꯀꯔꯤꯅꯣ ꯌꯨꯝꯗ ꯄꯥꯈꯠꯅꯔꯝꯃꯅꯦꯅ ꯑꯃꯨꯛ ꯆꯪꯕꯤꯔꯤꯅꯤꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝꯁꯤꯗꯤ ꯏꯅꯪꯗ ꯑꯃꯨꯛ ꯅꯪꯕꯖꯥꯠꯅꯤꯀꯣ ꯁꯥꯔ ꯇꯧꯑꯣꯏꯕ ꯑꯁ ꯁꯥꯔ CCTV ꯐꯨꯇꯦꯖꯇꯒ ꯎꯔꯝꯃꯗꯤ ꯑꯃꯨꯛ ꯐꯈ꯭ꯔꯅꯤꯗ ꯀꯅꯥꯅꯣ ꯀꯥꯏꯅ ꯈꯪꯉꯕ ꯑꯗꯨꯒ ꯁꯥꯔ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯀꯔꯤꯅꯣ ꯁꯥꯔ ꯒꯥꯔꯤ ꯊꯝꯃꯤꯉꯩꯗ ꯕꯣꯝꯒ ꯑꯃꯨꯛ ꯐꯨꯝꯈ꯭ꯔꯖꯥꯠꯂꯣ ꯁꯥꯔ ꯅꯍꯥꯟꯃꯨꯛꯁꯨ ꯁꯥꯔ ꯊꯣꯡꯒꯥꯟꯗ ꯑꯃꯨꯛ ꯁꯥꯔ ꯕꯣꯝ ꯐꯨꯝꯃꯝꯗꯅ ꯑꯃꯨꯛ ꯇꯧꯏꯀꯣ ꯁꯥꯔ ꯑꯗꯨꯗ ꯕꯣꯝ ꯐꯨꯝꯕꯗ ꯁꯥꯔ ꯑꯗꯨꯗꯤ ꯃꯈꯣꯏ ꯒꯥꯔꯤꯗ ꯕꯣꯝꯒ ꯐꯨꯝꯃꯝꯃꯗꯤ ꯑꯁ ꯂꯝꯕꯤꯗ ꯕꯨꯝ ꯒꯥꯏꯅ ꯑꯃꯨꯛ ꯇꯧꯔꯝꯃꯗꯤ ꯁꯥꯔ ꯑꯁ ꯙ꯭ꯔꯨꯕꯒ ꯏꯇꯣꯒꯗ ꯑꯃꯨꯛ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯑꯝꯗꯅ ꯁꯥꯔ ꯒꯃꯩ ꯃꯗꯨꯃꯛ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯑꯩꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯐꯝ ꯑꯗꯨ ꯉꯥꯛꯁꯦꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯇꯗꯤ ꯊꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯣꯡꯒꯥꯟꯃꯛꯇꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯁ ꯂꯨꯒꯗꯧꯔꯤ ꯁꯥꯔ ꯈꯟꯅꯕꯁꯤ ꯐꯖꯅꯗꯤ ꯍꯧꯔꯦ ꯁꯥꯔ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯔꯥꯗꯤ ꯐꯖꯅ ꯇꯝꯕꯤꯕ ꯌꯥꯔꯖꯥꯠꯅꯤ ꯁꯥꯔ ꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯁꯥꯔ ꯑꯁ ꯀꯥꯞꯄ ꯌꯥꯕꯒꯤ ꯑꯌꯥꯕꯁꯤ ꯄꯤꯕꯅꯗꯤ ꯐꯔꯦꯗ ꯁꯥꯔ ꯒꯃꯩ ꯁꯥꯔ ꯁꯨꯝ ꯋꯥꯔꯤꯒꯤ ꯋꯥꯅꯤꯗ ꯊꯣꯛ ꯀꯥꯞꯊꯣꯛꯈ꯭ꯔꯒꯗꯤ ꯂꯣꯏꯁꯤꯜꯂꯒꯗꯤ ꯀꯣꯛ ꯐꯔꯦꯗꯅ ꯁꯥꯔ ꯃꯊꯥꯁꯨ ꯁꯥꯟꯅꯗ꯭ꯔꯦꯗꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯁꯤ ꯀꯥꯡꯕꯨꯁꯤꯒ ꯁꯨꯃꯥꯏꯅ ꯋꯥꯅꯔꯨꯗꯨꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯨꯝ ꯁꯥꯔ ꯐꯥꯔ ꯖꯦꯜꯗ ꯊꯝꯃ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯗ ꯁꯥꯔ ꯑꯩꯒꯤ ꯋꯥꯗꯤ ꯀꯣꯛ ꯂꯣꯏꯁꯤꯟꯈꯤꯕ ꯁꯤꯅꯅꯦ ꯁꯥꯔ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯖꯥꯠꯅꯤꯗ ꯇꯥꯕꯤꯔꯕ꯭ꯔꯥ ꯇꯝꯐꯥ ꯍꯥꯏꯔꯛꯑꯣ ꯊꯣꯡꯒꯥꯟꯗ ꯃꯤ 3-4 ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯒꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯑꯗꯨꯒ ꯃꯈꯣꯏ ꯇꯝꯐꯥ ꯈꯪꯉꯦ ꯑꯗꯨꯗꯤ ꯊꯣꯡꯒꯥꯟꯗ ꯃꯤ ꯂꯥꯛꯑꯝꯃꯦ ꯑꯗꯨꯗꯤ ꯒꯥꯔꯤꯒꯤ ꯅꯝꯕꯔ ꯀꯔꯤꯃꯇ ꯈꯪꯗꯦ ꯃꯈꯣꯏ ꯒꯥꯔꯤ ꯅꯝꯕꯔꯗꯨ ꯊꯥꯗꯦ ꯑꯗꯨꯒ ꯃꯈꯣꯏ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯏꯈꯥꯡ ꯈꯥꯟꯅꯗꯅ ꯑꯃꯨꯛ ꯙ꯭ꯔꯨꯕꯒ ꯏꯇꯣꯒꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯨꯝ ꯎꯔꯦ ꯑꯗꯨꯗꯤ ꯙ꯭ꯔꯨꯕ ꯏꯇꯣꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯉꯦ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯊꯕꯛ ꯑꯁꯤꯗꯤ IGPꯅ ꯊꯕꯛ ꯍꯧꯔꯦꯗꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯍꯌꯦꯡ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ Lakle Inspector Tayai Lakle
Inspector Tayai, Tayai, Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba Kanbinaba. Inspector Tayai, Tayai, Tayai Lakle, Lakle Inspector Tayai, Tayai, Tayai Hanana thagachari ngasigi Inspector Tayai lising amaga chatruka marputara marfu humdo shuba tangkak duga chathajariba poloida hariba tangkak kasigi loiselakpagi khongjang changsilakli asigi wari kamdo bibagi wari di wari gi saruk ayamba wali drama ni sanadaba yade wari sigi onkhalaga ngasigi wari digi akoina kangma ngami mafam aduda phaduna pukraba matungda maikena makoina leiriba mafam adu bom lang thaklaga police laglabasu makoida khudong thiba thoktana plan tawduna sem salekre jail dagi thorokiba duga makoina recruit tawriba mi sing ayamba loina mak nauna mafam aduda phajin bomchilaga makoigi aroibi khongaw ma makoigi phonari thagachari hanana Sige tangka kasida comment pipirakwa khara tetana pajabagi tanjada logjage hanana thagachari punamak yawbiribasing asigi tangkakta sarug yabiribasing bu haninga leitana thagachari tabiraba matungda miyamna pipirakwa comment aduga fajaba comment puning thogat piba Tazaraga madudagi mfarokpa wakhalon hena warida kok thadaba wari iba nungaiba mayamgi comment pazaraga nungaise ngasigi tangkak phajai ayamadi singaktani comment manunggi oiba thim yauna habirakpa mayam marakta tangni yawi nungaise adubu phajai habiraba su kaisu kaithe puning thogat pibani saidok saru thagat bim phei haitai Sarah Helen dok saruk kitang pijam bai. Thank you so much. Hanana thagachari surokai bami bemcha. Tumi mecha motum thagachari wari se pakat pakara horani. Anyway, kara action kara tarok kado ingyan. Doga. Soronjoy takel thagachari Ranbir Wangkem thagachari Lucia som. Kana comment. Yamna kana tawda bangai warasu yawbiriba comment section da changbiriba thagachari oja khamba tojam thagachari daga langlen ton asem thagachari oja jayanta kumar thagachari sigitayai haninga leitana fajain takpira santi laishram thagachari memsa yumle mam thagachari ngasigi wari se haninga leitana fajakre druba madi ito karisu thokto boisun thagachari Devita Ahong Sangbam
ꯐꯠꯇꯕ ꯃꯤꯒꯤꯗꯤ ꯀꯔꯤ ꯇꯧꯅꯤ ꯃꯣꯏꯒꯤ ꯂꯃꯟ ꯈꯨꯝꯅ ꯃꯤ ꯐꯥꯒꯠꯂꯛꯄ ꯍꯥꯏꯁꯤꯅꯤ ꯃꯤ ꯐꯥꯔꯛꯀꯗꯣꯏ ꯉꯥꯛꯇꯅꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯀꯥꯟꯗ ꯃꯔꯤ ꯂꯥꯟꯁꯦ ꯂꯣꯏꯁꯟꯅꯕ ꯀꯥꯞꯅꯕꯅ ꯍꯣꯠꯅꯕ everything kari laktoino habdi yengmine se action ngaktani je deit kok puchi hai tar tago cheri mem sa yule ma sidi wari se haninga letana fazakre do drobai tobu kaisu thok to boisano koina phattaba mi nu sikan to yum da gi tholok pa chat pa lambi da thengna ba mi kamai phai kamai to is irai line adum thok ngaktani khosi da so dum chigum type so mem thuidan phattaba mi ma kedo ya ge mi je question senar ga kedo ya guys debita ahong sangbam yamna nungai te sanglak pa ga wari lor le ram nga sidi debita ahong sangbam ID da pa ba dinga sini han bani ai tare ai amuk to pa jadri hana kari ID le no khangde thaga chari thorom da yaw birak ko sigi da mak beman devi thaga chari sigi wari nungai tak birak pa duga promote awrem thaga chari madam promote awrem koi channel sibu yamna thawai yaw bi ba du nung si bi ba support yam to bi bani ai tai spectator TAYAI tabiram ba haninga le tana thaga chari madam tawrem promo takhelom da leila sanaba lakpa phangdre takhelom gi lambi ga swam semi nai satta bu kuire lan matung dagi takhelom site thank you so much soru khaibam ibem sa thaga chari roma posangbam jo ahan pa ba maling asin Tabarakanesa Tagachari thank you so much madam nahan lak piramba duga plus saitareni singa saba thaknabagi plus thank you so much bibiramba haitare plus ai singa saba thakale ising flux ani le haitare kari haidono khoi loan the flux ka haisini singa saba hot water thamna bai do haitare ani thamme dum singa saba je dum thakale haitare khoi khanau gi kari karai khara jo ton khar tawale duga masana jo dum haina ba haitare ningtham da hoira kalen da bu singa saba te haitare aing bu su thai aing badi ho apra cold freeze gi ti thakte ai freeze gi di singa aing basung dak thakte na hawa yam tham konang da khanau gi ngai tam yam tholok ba dei thakidre freeze ki pot ayam ba anyway thank you so much tagachari madam lakpiraman hana duga sing hapna ba pibiram ba haitare tabarakane sawari gi tangka khaninga letana fajakre tagachari sarbo hanana lila gi makha haying ngaijaram ge okay thank you so much langlen don na semju tagachari mayam yawiri mayam atai di comment section ji am hanjale haitare robot ki khut ngak ta ngai gre hanjale I me so sila okram thaga chari hanan jotin yum nam thaga chari haninga letana faje du poloi du sungo gorokte poloi du tu no heninge maram di phatta basing du loisaning ba loi doi ni drama ni wari kra sana da di adam ni na poloi loirani koiro ro handak di poloi loirani wari leitre ba poloi gi wari loi do re ba ta en thare hana di marak te character yawo sing do kana to one hojik te character ji en dhana bai matang ni lais ado thola ge ta moi ka ma de le helaga no moi tar ka pa pale sire no wari do na di ya de ana tasan bam change emotion am sagar pam change kihan bam change natra loisan bagi aroi bagi hai tare ramayan loiram dai da mahabharat loiram dai da wari kanjalak pado aduni wari sagal ni hai tare kamna do mala sunga kamna do dam महाभारत की जुदा जुदा ही धर्मस्त ज्ञानी पवित्र भारत गणतदास्त दुम ताऊ लेबदो अर्जुन न तेन काप तोगे तो कृष्ण न थोलगा आई हिमालयम से सेंबा दुनी असीबा कुंभ मयाम आई की खयात चंगिने ड्रामा सना लेना आई सुम हिंदू धर्म की वारी की वानी दसिन अर्जुन ग थोले महाभारत की लान मी सिंग मी एक लिसिंग पहिले रगा तेन सुगा कापना दबदो aduni poloi do jik tawris adu wari changsale den hojik tiko thank you so much aduga jotin jum nam thank you so much id se ya hanma pajaba male thank you Jayendra Kumar comment yamna ibire
ai singlaba sir jayantagi kubi no kada iuse type number ga chap manare bank ki ATM dagi paisa kapthoruk pagum kubi dagi kapthorukli fajaraba wahai ke ana ibeman ningthau khong thagachari madam ibeman nahan comment amani uru dabadu comment uzai ko yam nungai jare sarugya lata snar ke naurem ibemal ngasi wari yamna nungai haninga leitana nungai jai na takpirakwa thagachari thank you so much thagachari brother rupa koman lila se khoya no lila se tang 33 phongduri lila no je ai pajana cookie di sahalle handaki matang je cookie da adu cookie ni sari je cookie phaba phattabagi wari nate mi hatpagi khotpagi dumba cookie gi wanate cookie har cookie phaba maite har maite phaba phattaba du wari nate huzik tawri je as a cookie pam je kai no je separate administration or union territory haitare nei khoina tawriba khoigi thabak sida khoigi apamana sini haibado haibadi nakan ani makka ki khoi khaktagi sanaya da sanariba lila sidi keno nate ma hojik thoiba lila khoigi third May gi wari si natte ador manung da hojik ori ba khra da yawa haitare ada moina pamba khotpa kari wari wata nungsi nungona te piktan jawri naga su yawe koki su yawe maitei su yawe na aigi saruk to ngasi drama tamada yam ngangre yam longre khoi gi mai ukta horok po khodi ma khoi na tum na hat kani ka naga or so hat kani metai pagan or so hat kani ka ta thank you brother loisalak bada lai pareng hom dai da hak tu na lai re I gi mai na hai do tu chung mani thaga chai hai bi ro ko Kuraisa memi thagachari asi wari se mihul ding chonge na tak birak ko thank you so much hai birak pa ngajare jandai gonwai thagachari sir ngasi wari tangkak yan fazei sir thamoi se tumin layu yade nai tak pire hoini punsi je rungak tani film yeng ka na ko yeng Terminator ga yeng do film ni de no ko mina sagali bo wari ne oya ba wari nate but adu inspector te ai thoi ba wari si oi ba ya ba wari ne Terminator zulu oya de ya de khara oi ba ya ba khara su ya robot eta pong tok tor ko sum tok bu hai ba da fairy tale gi time si this is not fairy tale se punchi da thok pa koi thok do wa tho imung manung gi wari me am ya hai tai thagachari tespati ai pam pakhat le ma khoi gi plan ma yam se kari bu thok lo ga bai Thagachari khara tena sangjangani poloi gi wari loisalani sidagi de mu poloi gi mathang gi wari se inspector te gi wari paring na taba wari da mu khara mu changsilakke malem da thokpa thodo wa thok khara mayam ma hai tare ko aduga koi swai da sudum thokpa thodo wa thok dagi semdok pa sadok pa hai ba tare mi maming da budi tayai adu ada tamphai yawai wa ne ba ta seng na hai kan da di mayam na wari se inspector te ai tar ai nukti gi crime wari pa ba tok te ba sung tok de ba kok anai wari sungat waloi hai je du gi ne aina pa ba tok khra ba wari walak pe ai aina punsi gi tung ro ba wari wala ni leira roi dana ko aduna sungat waloi hai tar adu wari me am do adu de gi dum sara dum tok bani anyway thank you so much ana thaga chari ma Thagachari crime files ki wari khar libu du ling amdre lila tambane kari ne to budi episode 13 lising kuntra sura de amali doi ne haido khar ling amdre tang keno dagi lirak na bohna rak January gi tang kun gi matung dagi lirak ge crime files kari ano khar dum tawrak Thagachari chi gi January gi tang kun bawdi 33 bawdi mai horani thabak yadre Pazana ka phamaga ngaktang wari ga na sofa da khongkhut ka thangatna ga tum leibu phang di hai tar mutum lang lembe thank you so much Thagachari gi ta sarang tem thank you so much ai pa da mem jorom ning khale senjam ibem cha Thagachari ngasi wari nuai jen tak pirak pa duga mutum manandi thank you so much kan biu disan khetre mayu Thagachari ya prem marang them
ꯄ꯭ꯔꯦꯝ ꯃꯣꯏꯔꯥꯡꯊꯦꯝ ꯇꯥꯛꯄꯤꯕ ꯆꯨꯝꯃꯤ ꯉꯥꯏꯕ ꯋꯥꯏ ꯂꯣꯏꯕ ꯊꯨꯏ ꯑꯆꯨꯝꯕꯅꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯌꯥꯝ ꯀꯨꯏꯕꯅꯤ ꯆꯥꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯕꯅꯤ ꯑꯗꯨꯃꯥꯏ ꯍꯥꯏꯇꯦ ꯑꯩ ꯂꯂꯤꯇꯥ ꯅꯥꯃꯩꯔꯥꯛꯄꯝ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯅ ꯇꯥꯛꯄꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯃꯦꯗꯝ ꯑꯗꯨꯒ ꯅꯍꯥꯟ ꯐꯪꯁꯟꯗ ꯂꯥꯛꯄꯤꯔꯝꯕꯁꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇ ꯉꯛ ꯏꯟꯅꯔꯒ ꯂꯩꯔꯤꯕ ꯄꯨꯜꯂꯤꯕ ꯃꯌꯥꯝꯗꯨ ꯌꯦꯡꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯅꯦ ꯕ꯭ꯔꯗꯔ ꯔꯨꯄꯥ ꯏꯁꯥꯅ ꯋꯥꯔꯤꯁꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯑꯗꯨꯒ ꯑꯩ ꯀꯣꯛ ꯁꯥꯏꯖꯦ ꯑꯗꯨꯅꯤ ꯉꯁꯥꯏ ꯂꯤꯂꯥ ꯇꯝ ꯆꯠꯂꯦ ꯂꯤꯂꯥ ꯇꯝ ꯆꯠꯂ ꯍꯜꯂꯛꯑꯒ ꯑꯩ ꯀꯣꯛꯇꯣ ꯑꯩ ꯀꯔꯤꯝ ꯈꯟꯗ꯭ꯔꯦꯕ ꯇꯌꯥꯏ ꯋꯥꯔꯤꯗꯨ ꯈꯜꯂꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯋꯥꯈꯟꯁꯦ ꯑꯗꯨꯝ ꯈꯜꯂꯒ ꯒꯥꯔꯤ ꯇꯞꯅ ꯊꯧꯔ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩ ꯀꯣꯛꯁꯤꯗꯩꯁꯦ ꯑꯗꯨ ꯌꯧꯔꯛꯑꯦ ꯌꯧꯔꯒ ꯐꯝꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯃ ꯁꯦꯝꯃꯦ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗꯨꯅ ꯑꯃꯨꯛ म्यूजिक फजैगा फजदेगा वही सोरेगा सोदेगा अमुक करेक्शन तौ लेनिको अदै मु लोरकांद अयदैदि पुंग 9 तारदि दक मुथले फोन नब जातो मुथले अदना फोन जेनो म कैदवे फोन जे बेराने अदना इंस्पेक्टर तै सानरमदाइदने फोन पाइबा अदगी मीना वही नुंगाइतबा हाइरकपा नत्र पाउ नुंगाइतबा तमकपा अदि के तौ इंगोंदा टेंशन यम काय अदमाइ तौबसे अदना थबक थौरमसि मतंग अदगी फंक्शन अमा तौइको फंक्शन अमा तौबसे अराइबो ओइदे अखोइ फंक्शन अमा सिनबसे सेल ओइना दुम चंगमदल पाला अमा खाइ मे हान चंगी दुम थबक तौरकपदा अदगी अदे अवाबा मयाम लैको अदुगिसु दु नुंगाइबनबदि याम हेले नुंगाइबा सिंग मयाम लै अदुना अदु तौरेगा दा तौरेगा तु तौरेगा सुम तौरकपसे अदुम टेंशन जु दुम लैयब अदुना वारी इगदबा कोकसे अदुम नाकनमदा डाइवर्ट तौर लैब याम सेंगना हाइदोकजरम नै हाइसे अदुना वारी इरिबा मीमदा फजब वारी इहनगेना हाइतारदि मीदो हरावहनबा मथौ तायब मासे मुद याम नुंगायनबा मखौ मथौ तायजे सिमदा आई हाइजरमगे आई याम हाइरुबदि नते अइना वारी इरकपा मतमदा अदुगा खुदौग साउगल वारी फजब इरंगने जिदि अदना हाइताई अदु याउदबदि नते आई अदुम टेंशन लेरकांदा वारीदि हानगी रोमांटिक ओइबा वारी अदुदि सोइदनबगे दम तौइ हाइतार अदोमदा चिंगजनबो होनेबा दei केदौनी ai ngarangi tempo du leinanaba ngarangi inspector te matek among thadoine loiramdai mate ama thadoine ai anyway car manungdani khangde computer ka dani khangde ai ka dani khangde phone dani khangde ai tadoine ai wari se ai ngonda kanam taki wari changdanaba ai gi kok sidane top fami imde wari changdanaba ai se leidoine adu degi kolom pai doine Sinida, sina igi wari ni sum haidok sabi wani. Ada ngasidi kokse am sikpa migraine haitare yam nungai taba haita yam lumme kokso adana as BP ga pok haido robran BP ga mari mangarang na yeng ba ngasi BP so dum lei bani na dum yam kana badi wangde kitang kitang dum lei Tagachari sumna ari sana iraga sana character mayam sana ba India da ani ohum suna dum lei bajala Samaina wari sana baje South lom da amani lei daga Assam da ama lei India gi oina dum khara khara lei moi du khara sana badi lei hoji kan de dum khara tholok pa yawe aina si crime wari to ai gi matung da ko na kano da tholok pa lei South lom da tholok pa lei ada ma de nungti gi to nat tha manung da ama ani to ada Assam gi si jo mai jama dum samaina wari dum li da khara maming dum to bam su lei hai ai makti thoina ma gi di ta du na taba du crime gi samai to wari lei du wari sum tel to bodi lei narrate to bodi am lei du ga samaina sana ba wari oina sana ba si khar tang tang India cha leite habdi ade lei khar ga lei si am tin to ba khar di lei adu moi du di am tang na tha mai manung da ama ani ohum hafta manung da ma khak to ba lei Thank you so much tension jagi ma'am pungning kitang divert tong no bonai am nungare khamna santi bla daga Sony usam thank you so much Facebook live to yobi riba da tok som sunita thaga chari sei ma cha matang ka thado ga ma'am koksi kitang yang na lemina si hai tare ma'am thank you so much sei di watching gi online da khongjarake hojikti watching matam oriam ni na hai tare ai se watching da pok pane watching gi Taratare ni pan mada purnima matung da pok pane adana watching jam ingba matam ni ai pok thasu yoksale hai tai Thank you so much
ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯟ ꯈꯥꯡꯂꯤꯕꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯆꯝꯖꯔꯕꯤ ꯂꯩꯔꯥ ꯁꯨꯡꯀꯦ ꯀꯦꯗꯅ ꯐꯖꯕꯤ ꯍꯨꯃꯥ ꯍꯨꯃꯜꯇꯅ ꯁꯨꯔꯒ ꯍꯤꯡꯖꯕꯤ ꯌꯦꯡꯂꯨꯔꯦ ꯎꯔꯨꯔꯦ ꯃꯐꯝ ꯀꯌꯥꯗ ꯆꯠꯂꯨꯔꯦ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯅꯨꯡꯁꯤ ꯊꯣꯏꯔꯕꯤ ꯈꯨꯗꯣꯜꯖꯔꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯃꯌꯦꯛꯅꯤ ꯑꯩ ꯏꯁꯥꯃꯛꯅ ꯇ꯭ꯌꯨꯟ ꯇꯧꯔ ꯁꯛꯆꯕ ꯏꯁꯩꯅꯤ ꯕꯤꯅꯣꯗ ꯀꯨꯃꯥꯔꯅ ꯃ꯭ꯌꯨꯖꯤꯛ ꯑꯣꯏꯕ ꯏꯁꯩ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯟ ꯈꯥꯡꯂꯤꯕꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯂꯩꯔꯥꯡ ꯅꯨꯡꯁꯤ ꯊꯣꯏꯔꯕꯤ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯟ ꯈꯥꯡꯂꯤꯕꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯂꯩꯔꯥꯡ ꯅꯨꯡꯁꯤ ꯊꯣꯏꯔꯕꯤ ꯌꯦꯡꯂꯨꯔꯦ ꯎꯔꯨꯔꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯆꯝꯖꯔꯕꯤ ꯅꯤꯡꯊꯤꯕꯤ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯆꯝꯖꯔꯕꯤ ꯅꯤꯡꯊꯤꯕꯤ ꯑꯁꯥ ꯈꯪꯗꯕꯤ ꯑꯋꯥ ꯑꯅꯥ ꯊꯤꯗꯕꯤ ꯃꯣꯃꯣ ꯅꯣꯛꯆꯔꯒ ꯄꯦꯟꯖꯕꯤꯅꯤ ꯑꯏꯪ ꯑꯁꯥ ꯈꯪꯗꯕꯤ ꯑꯋꯥ ꯑꯅꯥ ꯊꯤꯗꯕꯤ ꯃꯣꯃꯣ ꯅꯣꯛꯆꯔꯒ ꯄꯦꯟꯖꯕꯤꯅꯤ कलकमी हौ लैजदबी हुमांग मलना हिंजबी शुंके के दाना निंथिजबी थाजना इकाइजबी येंगलुरे उरुरे मफम खुदिंगदा लैते नंगुंबी चमजरबी निंथिबी लैते नंगुंबी चमजरबी निंथिबी ꯑꯩꯒꯤꯗꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯪꯇꯅꯤ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯖꯒꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯪꯇꯅꯤ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯖꯒꯦ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯑꯩꯇꯒꯤ ꯂꯦꯞꯄꯤꯌꯨ ꯆꯝꯖꯔꯕꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯆꯅꯨ ꯌꯦꯡꯂꯨꯔꯦ ꯎꯔꯨꯔꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯆꯝꯖꯔꯕꯤ ꯅꯤꯡꯊꯤꯕꯤ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯆꯝꯖꯔꯕꯤ ꯅꯤꯡꯊꯤꯕꯤ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯟ ꯈꯥꯡꯂꯤꯕꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯂꯩꯔꯥꯡ ꯅꯨꯡꯁꯤ ꯊꯣꯏꯔꯕꯤ ꯌꯦꯡꯂꯨꯔꯦ ꯎꯔꯨꯔꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯆꯝꯖꯔꯕꯤ ꯅꯤꯡꯊꯤꯕꯤ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯆꯝꯖꯔꯕꯤ ꯅꯤꯡꯊꯤꯕꯤ
Tagachari, thank you so much. Hana. Michael says, Sumpa Patti, hey. I bet nobody cry for Rune. Thank you so much, Devika Sukam. Imamani told me the same. Thank love how Ima Toy, oh, Natabi Bako. I am Wazi. Madam, we Takel the promote our aim. Imoinu the Aina Doctor Sawa, give film of the release the way me, crick in a land later in Matamni Haitar. Market Kernungari Matam film that over the Migam, crick in the ring. Filamium or Tologo the premiere Haitar in a film the Yawas Matem Yaw Nations from Yaruba premiere. Tola Kanas, a Yawagan, Ain and a Yawaga. I told you and I have got them, Tamnavonang them never. The Yahweh and it. With a more Takelagi young like Ningsing. Thank you so much. Film Gidiam, the man so. Police have the film Anima. Police had a hospital, HR Sabama, and over released our Kadava the Haitare. Duga Amana Mihulgi, Anishuba, season gay, the Matekra, the Yara lady. Film Marie Mukti lady Haitare, Mate Yawang. Tokini, Karakara Haitare. It was having a tit. Matek Makai, them having a Haitare, Dubu, Garang and Nami films the crowd. But the police of them Sare Haitare. TAYAI film dinam de the TAYAI dum oire Haitare. And the TAYAI will say the Andegi film acting arangi ma, Nahangi, Amuk Yakus de Andegini. Adusumatek and Nigatan. Adam TAYAI dums having Haitare. TAYAI characters the film Kudimutulo Yawi, Police Madakar or Rakan Haitare. And a quite out Kuning on the High Magi, your hand part 3 number Ganda. Inspector TAYAI Marakti Wari Tankai the Yawning and High. Yes, why not? I the more for them be high. Character the police, na kind of police character to lay on it. Other than that, I guess series the gift has a romantic not of Pan song, we say so in that worry for the color can the Potorokan the web series I tell and the Potona buggy plan lavene, and the land lavene, the them send later when the studios have any of them told later. And since I get thank you so much, worry Punsigiti Loy when I leave a gishu tambagishu matam tangy, no wine my ampunoma potavu, and then a tagachari, I'll be reversing Kunze Devi, Beman, Tomishana, Sanderma, Tabareka, Jendai, thank you so much, say for Zeta Piva. Thank you, say the Horokani, say Pamjavani, I don't know, Sakini say, they say, Arangva Semi. New Yorgi nang nanava ay birthday manungda ay tare matang putok sa gian pandam giwani da ay birthday am lugi say putok bai wanate says birthday da isay ma putoge gana kan mado ay tare RK Chatombi gi dialogue to ning sang sas mama your tazal lore do sas thank you so much for bay fa bo iminara se me raw nungai na dum lai minase wakal tension laiba fatte BP wanga kok berakan. Thank you for boy and for boy minasi. Kasi wari si makahi ang minasi. Fadi kara roy kara action kara taurani. Wari lo shalani polo yu wari pang sang ningay maram laitre. Punamak. Sarugya biri basing hanan natagachari 90.0 MHz talantok sa matolong tabi basing. This is WAHONG Radio. Tarom lo shin jabagay abdalog zari punamapu. Diamond TV ki di makata na tumak sa tazakigin. Imalebang na yay fari, sana lebang na yay fari. Ay ko'y po na nungsi sana na mga support to udo na hingminas. Puno mo po, kurum dyan. Yay fari.